ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯤꯅ ꯀꯥꯖꯜ ꯈꯨꯟꯗ꯭ꯔꯥꯛꯄꯝ꯫ ꯉꯜꯂꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ꯫ ꯈꯨꯡꯒꯪ ꯑꯃꯗ ꯊꯣꯏꯕ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕ ꯌꯥꯝꯅ ꯃꯔꯝ ꯃꯣꯛꯄ ꯁꯨꯕ ꯅꯣꯝꯕ ꯀꯟꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯊꯣꯏꯕꯒꯤ ꯃꯃꯥ ꯃꯄꯥ ꯑꯁꯤ ꯊꯣꯏꯕꯅ ꯆꯍꯤ ꯑꯃ ꯐꯥꯔꯛꯄ ꯃꯇꯝꯗ ꯑꯅꯥꯕ ꯑꯃꯗ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯔꯝꯗꯦ꯫ ꯊꯣꯏꯕꯕꯨ ꯃꯈꯨꯔꯥ ꯑꯃꯗꯤ ꯃꯗꯣꯝꯆꯥꯅ ꯌꯣꯛꯄꯤꯔꯝꯃꯤ꯫ ꯊꯣꯏꯕꯒꯤ ꯃꯈꯨꯔꯥ ꯑꯃꯗꯤ ꯃꯗꯣꯝꯆꯥꯗꯨ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯐꯥꯎ ꯎꯔꯝꯗꯦ꯫ ꯑꯗꯨꯅ ꯊꯣꯏꯕꯕꯨ ꯌꯥꯝꯅ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯔꯝꯃꯤ, ꯃꯆꯥꯗ ꯃꯆꯥꯗꯧꯅ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯗꯨ ꯁꯨꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯎꯔꯛꯂꯝꯃꯤ꯫ ꯃꯈꯨꯔꯥ ꯑꯃꯗꯤ ꯃꯗꯣꯝꯆꯥꯒꯤ ꯊꯕꯛꯇ ꯊꯣꯏꯕꯅ ꯃꯇꯦꯡ ꯄꯥꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯣꯏꯕ ꯁꯟ ꯁꯦꯟꯕꯒꯤ ꯊꯕꯛ ꯑꯃ ꯐꯪꯂꯝꯃꯤ꯫ ꯈꯨꯟꯒꯤ ꯁꯟꯁꯤꯡꯗꯨ ꯊꯣꯏꯕꯅ ꯁꯦꯜꯂꯝꯃꯤ꯫ ꯁꯟ ꯁꯦꯟꯕꯤꯕꯒꯤ ꯈꯨꯟꯖꯥꯁꯤꯡꯗꯨꯅ ꯊꯣꯏꯕꯗ ꯁꯦꯜ ꯀꯌꯥ ꯄꯤꯕꯤꯔꯝꯃꯤ꯫ ꯁꯦꯜ ꯀꯌా ꯐꯪꯉꯕꯅꯤꯅ ꯊꯣꯏꯕꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ, ꯃꯥꯒꯤ ꯑꯋꯥꯃꯜ ꯐꯪꯖꯔꯦ ꯈꯟꯗꯨꯅ꯫ ꯊꯣꯏꯕ ꯁꯟ ꯁꯦꯟꯕꯗ ꯅꯠꯇꯅ ꯂꯧꯁꯤꯡ ꯃꯇꯝꯗꯁꯨ ꯂꯧꯍꯣꯟ ꯁꯠꯄ, ꯂꯧꯍꯣꯟ ꯊꯥꯡꯕ, ꯂꯧ ꯂꯤꯡꯕ, ꯂꯧ ꯄꯦꯡꯕ ꯀꯌా ꯆꯠꯂꯝꯃꯤ꯫ ꯊꯕꯛꯇ ꯆꯤꯜꯍꯥꯎ ꯊꯤꯔꯝꯗꯦ꯫ ꯁꯨꯕ ꯅꯣꯝꯕ ꯀꯟꯕꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯁꯨ ꯊꯣꯏꯕꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯝꯃꯤ꯫ ꯃꯃꯥ ꯃꯄꯥꯁꯨ ꯂꯩꯇ꯭ꯔꯦ, ꯀꯌꯥꯗ ꯋꯥꯅ ꯍꯣꯠꯅꯖꯔꯤꯕꯅꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯊꯣꯏꯕꯗꯨ ꯅꯣꯡꯃ ꯃꯈꯣꯏ ꯈꯨꯟ ꯂꯣꯟꯅꯕꯗ ꯃꯤꯒꯤ ꯂꯧꯍꯣꯟ ꯐꯣꯏꯕ ꯆꯠꯂꯝꯃꯤ꯫ ꯊꯣꯏꯕꯅ "ꯉꯔꯥꯡ ꯇꯥꯗ ꯑꯃꯅ ꯑꯩꯕꯨ ꯂꯧꯍꯣꯟ ꯐꯣꯏꯕ ꯂꯥꯛꯄꯤꯌꯨ ꯍꯥꯏꯔꯝꯕꯗꯣ ꯀꯔꯝꯕ ꯂꯧꯐꯝ ꯑꯣꯏꯔꯕꯖꯥꯠꯅꯣ? ꯑꯩꯕꯨ ꯃꯐꯝꯁꯤꯗꯤ ꯀꯌꯥ ꯈꯪꯗꯦꯅꯦ꯫ ꯍꯣꯏꯗ, ꯇꯥꯗꯗꯨ ꯂꯥꯛꯄ ꯉꯥꯏꯔꯒꯦ" ꯍꯥꯏꯔꯗꯨꯅ ꯐꯝꯗꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯂꯣꯏꯔꯒ ꯊꯧꯕꯕꯨ ꯂꯧꯍꯣꯟ ꯐꯣꯏꯕ ꯂꯥꯛꯄꯤꯌꯨ ꯍꯥꯏꯔꯝꯕ ꯅꯨꯄꯥꯗꯨ ꯂꯥꯛꯂꯝꯃꯤ꯫ "ꯊꯣꯏꯕꯗꯨꯕꯨ ꯂꯥꯛꯑꯕꯖꯥꯠꯂꯥ? ꯉꯔꯥꯡ ꯑꯩꯅ ꯉꯟꯇꯥ ꯂꯥꯛꯎ, ꯂꯧꯍꯣꯟ ꯐꯣꯏꯒꯗꯕ ꯌꯥꯝꯅ ꯂꯩ ꯍꯥꯏꯈꯤꯕꯅꯤ꯫ ꯂꯥꯛꯑꯕꯖꯥꯠꯂꯥ?" ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯊꯣꯏꯕꯅ ꯀꯧꯔꯛꯏ, "ꯇꯥꯗꯥ, ꯑꯩ ꯁꯤꯗ ꯂꯩꯔꯦ ꯇꯥꯗꯥ, ꯁꯣꯝꯗ." "ꯑꯣ ꯊꯣꯏꯕ, ꯅꯪ ꯑꯗꯨꯗ ꯂꯩꯔꯕ꯭ꯔꯥ? ꯐꯔꯦ ꯐꯔꯦ, ꯅꯪ ꯉꯟꯅ ꯂꯥꯛꯄ꯫ ꯑꯗꯨꯗꯤ ꯂꯥꯛꯑꯣ, ꯃꯥꯡꯗ ꯎꯔꯤꯕ ꯂꯧꯐꯝ ꯑꯁꯤꯅꯤ, ꯂꯧꯍꯣꯟ ꯐꯣꯏꯔꯨ ꯂꯥꯛꯑꯣ" ꯍꯥꯏꯔꯒ ꯊꯣꯏꯕꯕꯨ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯣꯏꯕ ꯇꯥꯗ ꯑꯗꯨꯒ ꯂꯧꯍꯣꯟ ꯁꯨꯝ ꯐꯣꯏꯔꯝꯃꯤ꯫ ꯁꯨꯝ ꯐꯣꯏꯔꯛꯄꯅ ꯅꯨꯡꯊꯤꯜ ꯃꯇꯝ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯇꯥꯗꯗꯨꯅ "ꯃꯇꯝꯁꯦ ꯌꯥꯝ ꯊꯦꯡꯂꯝꯃꯤꯗꯅ, ꯑꯩꯈꯣꯏ ꯏꯆꯟ ꯂꯩꯁꯅꯥꯗꯨ ꯆꯥꯛ ꯊꯤꯟꯕ ꯂꯥꯛꯈꯤꯔꯣꯏꯗꯖꯥꯠꯂꯥ? ꯊꯣꯏꯕ, ꯅꯪꯕꯨ ꯆꯥꯛ ꯂꯥꯝꯗ꯭ꯔꯤꯕꯣ? ꯃꯇꯝꯁꯦ ꯌꯥꯝ ꯊꯦꯡꯉꯤꯅꯦ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯀꯥꯔꯁꯤ, ꯂꯥꯛꯑꯣ꯫ ꯑꯥꯗ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃ ꯂꯩꯔꯤꯕꯁꯦ, ꯑꯁꯤꯒꯤ ꯃꯈꯣꯡꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯔꯁꯤ." "ꯍꯣꯏ ꯇꯥꯗ" ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯧꯍꯣꯟ ꯐꯣꯏꯔꯝꯕꯗꯨ ꯇꯣꯛꯂꯒ ꯂꯧꯕꯨꯛꯇꯒꯤ ꯀꯥꯈꯠꯂꯛꯏ꯫ ꯉꯥꯏꯍꯥꯛ ꯊꯣꯏꯕ ꯑꯃꯗꯤ ꯇꯥꯗ ꯑꯗꯨ ꯂꯩꯔꯤꯉꯩꯗ ꯁꯦꯅꯨ ꯑꯗꯨ ꯆꯥꯛꯌꯣꯝ ꯑꯃ ꯄꯥꯏꯔꯗꯨꯅ ꯅꯣꯛꯇꯨꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯇꯥꯗꯅ "ꯁꯦꯅꯨꯁꯤ ꯂꯥꯛꯇꯤ ꯂꯥꯛꯑꯦꯗꯅ, ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯉꯁꯥꯏꯅ ꯆꯥꯛ ꯊꯤꯜꯂꯛꯄ ꯌꯥꯔꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛꯇ ꯊꯤꯜꯂꯛꯏꯁꯤꯕꯣ? ꯅꯨꯃꯤꯠꯁꯤ ꯀꯗꯥꯏ ꯌꯧꯈ꯭ꯔꯒꯦ ꯈꯪꯗꯕꯖꯥꯠꯂꯥ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯃ?" ꯊꯣꯏꯕꯅ "ꯑꯣ ꯇꯥꯗꯥ, ꯑꯥꯗ ꯅꯨꯄꯤ ꯑꯃ ꯂꯥꯛꯂꯤꯕꯁꯤꯔꯥ, ꯇꯥꯗꯒꯤ ꯏꯆꯟ ꯍꯥꯏꯗꯣ?" "ꯍꯣꯏ ꯃꯥꯅꯤ ꯊꯣꯏꯕ." ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯁꯦꯅꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯏ꯫ "ꯁꯦꯅꯨ, ꯅꯪꯕꯨ ꯉꯁꯥꯏꯗꯤ ꯀꯔꯤ ꯇꯧꯔꯨꯒꯦ? ꯅꯨꯃꯤꯠꯁꯤ ꯀꯗꯥꯏ ꯌꯧꯔꯒꯦ ꯌꯦꯡꯉꯨꯅꯦ ꯅꯪꯕꯣ." ꯁꯦꯅꯨ ꯃꯆꯤꯟ ꯀꯟꯕꯤ ꯑꯃꯅꯤ꯫ ꯃꯕꯨꯡꯅ ꯑꯁꯨꯝꯅ ꯃꯉꯣꯟꯗ ꯆꯩꯔꯛꯄꯁꯤꯗ ꯁꯥꯎꯅ "ꯉꯁꯥꯏꯗꯒꯤ ꯂꯦꯝꯅ ꯂꯩꯕ ꯅꯠꯇꯤꯌꯦ, ꯅꯣꯡꯉꯥꯟꯕꯗꯒꯤ ꯑꯩꯁꯨꯅꯦ ꯋꯥꯏ ꯑꯃꯨꯛ ꯁꯤꯠ, ꯋꯥꯏ ꯑꯃꯨꯛ ꯇꯩ, ꯆꯥꯛ ꯑꯃꯨꯛ ꯊꯣꯡ ꯇꯧꯔꯤꯅꯦ, ꯈꯪꯗꯅ ꯌꯥꯝ ꯉꯥꯡꯒꯅꯨ." ꯇꯥꯗꯗꯨ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯏꯀꯥꯏꯕꯅ ꯂꯣꯏꯔꯝꯃꯤ ꯃꯆꯥꯅꯨꯄꯤ ꯁꯦꯅꯨꯒꯤ ꯋꯥꯉꯥꯡ ꯑꯗꯨꯗ꯫ "ꯍꯣꯏꯅꯦ, ꯅꯪ ꯊꯕꯛ ꯆꯤꯜꯂꯝꯒꯅꯤ, ꯑꯗꯣ ꯅꯪꯕꯨ ꯃꯤ ꯂꯧꯍꯣꯟ ꯐꯨꯛꯄ ꯆꯠꯈꯤ ꯍꯥꯏꯕ ꯈꯪꯂꯤꯕꯅꯤ, ꯈꯔ ꯉꯟꯅ ꯍꯧꯒꯠꯂꯒ ꯇꯧꯕ ꯌꯥꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ." "ꯑꯣ ꯌꯥꯔꯦ, ꯇꯥꯖꯅꯤꯡꯗ꯭ꯔꯦ, ꯆꯥꯛꯁꯦ ꯆꯥꯔꯣ" ꯍꯥꯏꯗꯨꯅ ꯆꯥꯛꯌꯣꯝ ꯑꯗꯨ ꯄꯤꯔꯝꯃꯒ "ꯆꯥꯛꯁꯦ ꯆꯥꯔꯣ, ꯑꯩ ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯨꯈꯤꯒꯦ" ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈꯤ꯫ "ꯊꯣꯏꯕ, ꯅꯪ ꯁꯥꯎꯅꯨꯀꯣ, ꯅꯆꯟꯁꯦ ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕꯅꯤ." "ꯁꯥꯎꯗꯦꯗ ꯇꯥꯗ" ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯣꯏꯕ ꯑꯃꯗꯤ ꯇꯥꯗ ꯑꯅꯤꯗꯨ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯂꯧꯍꯣꯟ ꯑꯃꯨꯛ ꯐꯣꯏꯕ ꯍꯧꯔꯝꯃꯤ꯫ ꯁꯦꯅꯨꯁꯨ ꯊꯣꯏꯕꯒꯤ ꯏꯆꯝ ꯆꯝꯖꯕ ꯏꯄꯪ ꯄꯪꯖꯕ ꯑꯗꯨꯗ ꯊꯣꯏꯕꯁꯦ ꯁꯦꯅꯨꯅ ꯄꯥꯝꯂꯝꯃꯤ꯫ ꯁꯦꯅꯨꯁꯨ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯧꯍꯣꯟ ꯐꯣꯏꯕ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝ ꯍꯜꯂꯛꯂꯝꯃꯤ꯫ ꯊꯣꯏꯕ ꯉꯁꯥꯏ ꯁꯦꯅꯨꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯎꯕꯗ ꯁꯦꯅꯨꯕꯨ ꯊꯣꯏꯕꯅꯁꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯊꯣꯏꯕꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯕ ꯌꯥꯕ ꯃꯇꯥꯡ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯗꯣꯝꯆꯥꯗꯨꯅ "ꯏꯕꯨꯡꯉꯣ, ꯊꯣꯏꯕ, ꯅꯪꯕꯨ
ꯅꯪꯒꯤ ꯈꯪꯅꯖꯕ ꯅꯨꯄꯤꯒ ꯂꯩꯕ꯭ꯔꯥ? ꯂꯩꯔꯒꯅ ꯄꯨꯁꯤꯜꯂꯛꯑꯣ꯫ ꯊꯣꯏꯕ ꯏꯀꯥꯏꯅ ꯏꯗꯣꯝꯆꯥ ꯂꯩꯇꯦꯗ, ꯑꯗꯣ ꯑꯩꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯃꯗꯤ ꯂꯩ꯫ ꯅꯨꯄꯤꯗꯣ ꯑꯩꯅ ꯂꯧꯍꯣꯟ ꯐꯣꯏꯔꯨꯕ ꯇꯥꯗꯗꯣ ꯑꯗꯨꯒꯤ ꯃꯆꯟꯅꯨꯄꯤꯅꯤ꯫ ꯃꯗꯣꯝꯆꯥꯗꯣ ꯍꯔꯥꯎꯅ ꯑꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏ ꯍꯥꯏꯅꯕ ꯆꯠꯂꯁꯤꯔꯣ? ꯍꯣꯏ ꯏꯗꯣꯝꯆꯥ, ꯏꯗꯣꯝꯆꯥ ꯑꯣꯏꯅ ꯐꯒꯗꯕꯗꯣ ꯑꯗꯨꯝ ꯇꯧꯕꯤꯔꯣ꯫ ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯑꯗꯨꯗꯤ ꯑꯩ ꯅꯨꯄꯤꯗꯣ ꯍꯥꯏꯅꯕ ꯆꯠꯂꯒꯦꯀꯣ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯒꯤ ꯃꯗꯣꯝꯆꯥꯅ ꯁꯦꯅꯨꯕꯨ ꯍꯥꯏꯕ ꯂꯥꯛꯂꯝꯃꯤ꯫ ꯁꯦꯅꯨꯗꯣ ꯍꯥꯟꯅꯅ ꯊꯣꯏꯕꯕꯨ ꯄꯥꯝꯅ ꯂꯩꯔꯝꯕꯒ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯊꯣꯏꯕ ꯑꯃꯗꯤ ꯁꯦꯅꯨꯕꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯊꯣꯏꯕꯅ ꯑꯣ ꯅꯨꯄꯤ, ꯅꯪꯕꯨ ꯆꯥꯛꯇ ꯂꯣꯏꯔꯕ꯭ꯔꯣ? ꯑꯩ ꯊꯕꯛ ꯆꯠꯄ ꯊꯦꯡꯈ꯭ꯔꯅꯤꯅꯦ꯫ ꯁꯦꯅꯨꯅ ꯑꯣ ꯂꯣꯏꯗ꯭ꯔꯤꯗ, ꯀꯅꯥꯒꯤ ꯆꯥꯛꯅꯣ ꯅꯨꯄꯥ? ꯅꯪ ꯉꯁꯤꯗꯤ ꯆꯥꯛꯇꯣ ꯆꯥꯗꯕꯤꯗ ꯆꯠꯂꯣ꯫ ꯊꯣꯏꯕ ꯁꯥꯎꯅ ꯀꯔꯤꯅꯣ ꯅꯨꯄꯤ ꯅꯪꯕꯣ? ꯊꯕꯛ ꯆꯠꯄꯗ ꯆꯥꯛꯄꯨ ꯆꯥꯗꯕꯤꯗ ꯆꯠꯂꯣꯏ? ꯅꯪꯕꯨ ꯀꯔꯤꯅꯣ ꯍꯥ? ꯍꯣꯔꯦꯟ ꯐꯥꯎꯕꯅꯤ ꯑꯩꯅ ꯊꯕꯛ ꯁꯨꯔꯨꯗꯣꯏꯁꯦ ꯀꯣ꯫ ꯍꯣ ꯑꯩꯗꯣ ꯉꯝꯗ꯭ꯔꯦ, ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝꯁꯨ ꯇꯧ, ꯅꯪꯒꯤ ꯊꯕꯛ ꯆꯠꯄ ꯅꯪꯅꯕ ꯆꯥꯛꯄ ꯊꯣꯡꯒꯗ꯭ꯔꯥ? ꯋꯥꯔꯦ, ꯌꯨꯝꯗꯗꯤ ꯁꯨꯃꯥꯏꯅ ꯇꯧꯖꯔꯛꯇꯦ ꯑꯩ ꯍꯥꯏꯅ ꯀꯞꯁꯤꯟꯅꯔꯝꯃꯤ꯫ ꯊꯣꯏꯕ ꯈꯔ ꯇꯞꯊꯅ ꯅꯨꯄꯤ, ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯪꯕꯨ ꯑꯩꯒꯤ ꯊꯕꯛ ꯆꯠꯄꯒꯤ ꯆꯥꯛꯁꯤ ꯈꯛ ꯊꯣꯡꯕ ꯈꯛꯇꯅꯤ, ꯅꯪ ꯑꯇꯣꯞꯄ ꯊꯕꯛ ꯑꯃꯠꯇꯁꯨ ꯇꯧꯗꯦ꯫ ꯏꯗꯣꯝꯆꯥꯅꯁꯨ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯂꯤꯕꯗꯨꯗꯤ ꯅꯪꯕꯨ ꯀꯌꯥꯝ ꯋꯥꯔꯒꯦꯅꯦ? ꯑꯩꯅ ꯅꯪꯕꯨ ꯑꯁꯨꯛ ꯅꯨꯡꯉꯥꯏꯅ ꯊꯝꯂꯤꯕꯁꯤꯕꯨ ꯅꯪꯕꯨ ꯌꯥꯝ ꯋꯥꯔꯕ꯭ꯔꯣ ꯆꯥꯛ ꯈꯛ ꯊꯣꯡꯕꯗ? ꯑꯩꯅ ꯅꯪꯉꯣꯟꯗ ꯌꯥꯝ ꯑꯣꯠꯄꯤꯕ ꯅꯩꯕꯤꯕꯒꯤ ꯃꯑꯣꯡꯗ ꯉꯥꯡꯒꯅꯨꯀꯣ ꯅꯨꯄꯤ꯫ ꯍꯣ ꯑꯩꯅ ꯍꯥꯏꯖꯕꯗꯤꯅꯦ, ꯑꯩꯁꯨ ꯏꯪꯊꯝꯊꯥ ꯃꯇꯝꯅꯒ ꯑꯣꯏꯔꯦ, ꯊꯕꯛ ꯈꯔ ꯇꯧꯕꯗ ꯃꯇꯝꯁꯦ ꯍꯦꯛꯇ ꯌꯧꯏ, ꯑꯗꯨꯅ ꯏꯗꯣꯝꯆꯥꯁꯤꯁꯨꯅꯦ ꯆꯥꯛꯇꯣ ꯈꯔ ꯊꯣꯡꯕꯤꯕ ꯌꯥꯔꯤꯅꯦ꯫ ꯃꯗꯣꯝꯆꯥꯁꯤꯁꯨ ꯆꯥꯅꯤꯗ ꯈꯪꯉꯤ, ꯆꯥꯛ ꯊꯣꯡꯅꯤꯗꯤ ꯈꯪꯗꯦꯅꯦ꯫ ꯊꯣꯏꯕ ꯁꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯐꯨꯗꯔꯛꯏ꯫ ꯅꯪꯅ ꯑꯗꯨꯃꯥꯏ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯏꯗꯣꯝꯆꯥꯗ ꯍꯥ? ꯏꯗꯣꯝꯆꯥꯁꯤ ꯑꯃꯗꯤ ꯏꯈꯨꯔꯥꯁꯤ ꯑꯩꯕꯨ ꯆꯥꯎꯅꯕ ꯍꯣꯠꯅꯕꯗ ꯋꯥꯖꯔꯛꯂꯕꯅꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯏꯗꯣꯝꯆꯥ ꯑꯃꯗꯤ ꯏꯈꯨꯔꯥꯕꯨ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯄꯦꯟꯅꯕ ꯁꯦꯕꯥ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯊꯣꯏꯕꯗꯨ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯇꯞꯇꯥꯕ ꯃꯈꯩ ꯐꯨꯔꯝꯗꯨꯅ ꯊꯣꯡꯒꯥ ꯊꯣꯛꯈꯤ꯫ ꯁꯦꯅꯨ ꯀꯞꯂꯗꯨꯅ ꯑꯌꯣ ꯏꯁ ꯀꯔꯤꯅꯣ, ꯑꯩꯕꯨ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯕꯨ ꯀꯔꯥꯏꯗꯒꯤ ꯊꯦꯡꯅꯔꯨꯏꯅ ꯈꯪꯗꯦꯅꯦ꯫ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏ ꯇꯥꯗꯒ ꯂꯧꯍꯣꯟ ꯐꯣꯏꯕꯗꯗꯤ ꯋꯥꯒ ꯀꯌꯥ ꯉꯥꯡꯗꯕꯤ ꯇꯨꯃꯤꯟꯅ ꯃꯣꯡ ꯍꯥꯗꯅ ꯄꯪꯇꯛꯁꯨ ꯇꯧꯏ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯔꯤꯅꯣ ꯑꯩꯕꯨ ꯁꯤꯔꯦꯃꯤ ꯃꯥꯅ ꯐꯨꯕꯗ ꯑꯩꯁꯦ꯫ ꯃꯗꯣꯝꯆꯥꯗꯨ ꯄꯥꯈꯠꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯁꯦꯅꯨ ꯀꯩꯗꯧꯔꯦ? ꯅꯪꯅ ꯃꯥꯡꯒꯣꯟꯁꯤꯗ ꯀꯞꯂꯤꯕꯗꯤ? ꯑꯣ ꯌꯥꯔꯦ, ꯍꯪꯕꯤꯔꯛꯀꯅꯨ, ꯏꯗꯣꯝꯆꯥꯁꯨ ꯃꯉꯥꯏ ꯇꯥ ꯊꯣꯏꯕꯒꯤ ꯊꯕꯛ ꯆꯠꯄꯒꯤ ꯆꯥꯛꯇꯨꯗꯗꯤ ꯅꯪꯅꯕ ꯊꯣꯡ ꯌꯥꯏ꯫ ꯏꯗꯣꯝꯆꯥꯁꯨ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯗ꯭ꯔꯤ ꯐꯥꯎꯕ ꯍꯤꯡꯈꯣꯜꯗ ꯁꯨꯝ ꯂꯩ, ꯀꯔꯤ ꯀꯥꯟꯗꯕꯗ꯫ ꯑꯦ ꯀꯔꯤꯅꯣꯅꯦ ꯃꯧ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯩꯕꯨ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯍꯤꯡꯈꯣꯜ ꯀꯣꯏꯗꯨꯅ ꯍꯦꯟꯁꯥꯡ ꯊꯥꯖꯤꯟꯗꯨꯅ ꯃꯇꯝ ꯃꯇꯝꯒꯤ ꯍꯦꯟꯁꯥꯡ ꯑꯗꯨꯝ ꯆꯥꯔꯤ, ꯑꯩꯅ ꯋꯥꯠꯇꯅꯕ ꯇꯧꯔꯤ, ꯑꯗꯨꯒ ꯅꯪꯅ ꯆꯥꯛ ꯈꯛ ꯊꯣꯡꯕꯁꯤꯒꯤꯔꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯂꯤꯕꯁꯦ? ꯃꯁꯤꯗꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯃꯊꯧꯅꯤ ꯍꯥꯏꯗꯨꯅ ꯆꯩꯔꯝꯃꯤ꯫ ꯌꯥꯔꯦ ꯅꯣꯏ ꯂꯣꯏꯅ ꯈꯪꯂꯕꯅꯤ, ꯑꯩꯕꯨ ꯀꯔꯤꯅꯣꯒꯤ ꯃꯐꯝꯁꯤꯗ ꯌꯨꯝ ꯄꯥꯜꯂꯛꯄꯅꯣ ꯑꯩꯕꯣ ꯍꯥꯏꯔꯗꯨꯅ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯑꯁꯨꯝꯅ ꯊꯣꯏꯕ ꯑꯃꯗꯤ ꯁꯦꯅꯨ ꯃꯇꯝ ꯑꯌꯥꯝꯕꯗ ꯈꯠꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯅ ꯍꯥꯏꯕꯗꯤ ꯁꯦꯅꯨꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯌꯨꯝꯒꯤ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯗꯨꯅ ꯌꯨꯝꯗ ꯏꯗꯣꯝꯆꯥ ꯍꯣꯏꯒ ꯐꯖꯅ ꯂꯩꯌꯨ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯦꯅꯨꯅ ꯑꯗꯨ ꯄꯥꯝꯗꯕꯒꯤ ꯂꯩꯀꯥꯏ ꯀꯣꯏꯗꯨꯅ ꯂꯩꯅꯤꯡꯕꯒꯤ ꯃꯈꯣꯏ ꯑꯅꯤ ꯇꯣꯏꯅ ꯈꯠꯅꯔꯝꯃꯤ꯫ ꯁꯦꯅꯨꯅ ꯉꯁꯤꯗꯤ ꯀꯥꯟꯗꯦ, ꯑꯋꯥꯡꯒꯤ ꯏꯅꯦ ꯂꯩꯃꯍꯣꯏꯗ ꯆꯠꯂꯨꯒꯦ, ꯆꯠꯇꯕ ꯀꯨꯏꯔꯦ ꯍꯥꯏꯅ ꯁꯦꯅꯨ ꯄ꯭ꯔꯞ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯒꯅꯤꯁꯨ ꯈꯪꯗꯦ, ꯅꯣꯡ ꯉꯥꯟꯕꯒ ꯃꯄꯨꯔꯣꯏꯕꯒꯤ ꯉꯔꯥꯡ ꯊꯕꯛ ꯁꯨꯕꯒꯤ ꯐꯪꯉꯛꯄ ꯁꯦꯜ ꯂꯨꯄꯥ 5 ꯂꯩꯕꯗꯨ ꯃꯥꯅ ꯂꯨꯄꯥ 3 ꯂꯧꯊꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯂꯨꯄꯥ 2 ꯑꯗꯨ ꯊꯝꯂꯝꯗꯨꯅ ꯆꯠꯈꯤ꯫ ꯊꯣꯏꯕꯅ ꯑꯣ ꯅꯨꯄꯤ, ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ? ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯔꯛꯎꯅꯦ, ꯉꯔꯥꯡꯒꯤꯁꯤꯗ ꯁꯦꯜ ꯂꯨꯄꯥ 5 ꯊꯝꯂꯝꯕꯅꯤ, ꯑꯗꯣ ꯂꯨꯄꯥ 2 ꯈꯛ ꯉꯥꯏꯔꯝꯃꯤꯅꯦ, ꯂꯨꯄꯥ 3ꯗꯨ ꯅꯪꯕꯨ ꯂꯩꯔꯝꯗ꯭ꯔꯦꯅꯦ, ꯅꯪꯕꯨ ꯂꯧꯕ꯭ꯔꯣ? ꯃꯗꯣꯝꯆꯥꯗꯨ ꯊꯣꯔꯛꯇꯨꯅ ꯊꯣꯏꯕ, ꯁꯦꯅꯨꯗꯤ ꯌꯨꯝꯗ ꯂꯩꯇꯦꯅꯦ, ꯉꯁꯥꯏꯅ ꯊꯣꯛꯈ꯭ꯔꯕꯅꯤ, ꯅꯪꯒꯤ ꯁꯦꯜ ꯃꯥꯡꯉꯦ ꯍꯥꯏꯔꯤꯕꯗꯨꯅ ꯀꯔꯥꯏꯗ ꯊꯝꯕꯗꯅꯣꯅꯦ? ꯏꯗꯣꯝꯆꯥ, ꯁꯦꯅꯨꯗꯨ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯒꯦ? ꯅꯣꯡ ꯉꯥꯟꯕꯗꯁꯨ ꯉꯥꯏꯔꯤ, ꯑꯩꯒꯤ ꯁꯦꯜ ꯑꯗꯨꯗꯤ ꯉꯔꯥꯡ ꯑꯩꯅ ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯐꯪꯉꯛꯄ ꯁꯦꯜꯅꯤ, ꯂꯨꯄꯥ 5 ꯄꯤꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯂꯨꯄꯥ 2 ꯈꯛ ꯉꯥꯏꯔꯝꯃꯤ, ꯁꯦꯅꯨꯅꯒ ꯂꯧꯕ꯭ꯔꯥ ꯍꯪꯒꯦ ꯇꯧꯕꯅꯤꯗ ꯏꯗꯣꯝꯆꯥ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯑꯣ ꯁꯦꯅꯨꯗꯣ ꯍꯣꯔꯦꯟ ꯍꯜꯂꯒ ꯍꯦꯛ ꯍꯪꯉꯨ, ꯀꯔꯥꯏꯗꯕꯨ ꯆꯠꯈ꯭ꯔꯤꯅꯣ ꯈꯪꯗꯦꯅꯦ ꯃꯥꯁꯨ ꯑꯌꯨꯛꯁꯤꯗ
ꯊꯣꯏꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧꯁꯤꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯁꯦꯅꯨꯗꯨ ꯍꯟꯊꯍꯜꯂꯛꯈꯤꯁꯅꯨ ꯃꯥ ꯈꯪꯅꯦ ꯍꯥꯏꯅ ꯁꯤꯡꯗꯨꯅ ꯊꯕꯛꯀ ꯆꯠꯇꯈꯩ ꯉꯥꯏꯔꯝꯃꯤ꯫ ꯁꯣꯝꯗ ꯁꯦꯅꯨ ꯂꯩꯀꯥꯏꯒꯤ ꯃꯥꯒꯨꯝꯕ ꯃꯧ ꯀꯌꯥ ꯑꯃ ꯄꯨꯟꯁꯤꯜꯂꯗꯨꯅ ꯋꯥꯊꯤ ꯉꯥꯡꯂꯝꯃꯤ꯫ ꯁꯦꯅꯨꯅ "ꯑꯣꯏꯅꯦ ꯑꯩꯈꯣꯏꯒꯤꯗꯤ ꯅꯣꯏꯅꯗꯤ ꯈꯪꯉꯣꯏꯀꯣ, ꯑꯩꯒꯤ ꯅꯨꯄꯥ ꯃꯗꯣꯝꯆꯥ ꯃꯈꯨꯔꯥ ꯂꯣꯏꯅ ꯍꯦꯛ ꯑꯩꯒ ꯑꯃꯠꯇ ꯌꯥꯅꯗꯦ꯫ ꯍꯧꯖꯤꯛꯁꯨ ꯑꯩꯅꯦ ꯃꯁꯛꯁꯤꯡꯗꯣ ꯑꯃꯠꯇ ꯍꯦꯛ ꯎꯅꯤꯡꯗꯕꯒꯤ ꯑꯩ ꯅꯨꯄꯥꯅ ꯉꯔꯥꯡ ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯐꯪꯉꯛꯄ ꯁꯦꯜ ꯂꯨꯄꯥ 3ꯁꯦ ꯄꯨꯗꯨꯅꯅꯦ ꯑꯩꯅ ꯆꯥꯅꯤꯡꯕ ꯆꯥꯔꯨꯔꯒꯦ ꯍꯥꯏꯅ ꯊꯣꯔꯛꯑꯕꯅꯤ꯫ ꯀꯩꯗꯧꯅꯤ ꯌꯨꯝꯗ ꯁꯨꯔꯨ ꯅꯩꯗꯨꯅ ꯂꯩꯗꯅ꯫ ꯁꯦꯅꯨ ꯅꯪꯗꯤ ꯅꯪꯒꯤ ꯅꯨꯄꯥꯒꯤ ꯁꯦꯜ ꯂꯧꯔꯤꯗꯨꯗꯤ ꯍꯣꯔꯦꯟ ꯃꯥꯅ ꯈꯪꯉꯒ ꯐꯨꯕꯤꯔꯣꯏꯗ꯭ꯔꯥ ꯅꯪꯕꯣ? ꯂꯧꯒꯦꯁꯨ ꯍꯥꯏꯔꯒ ꯂꯧꯕ ꯌꯥꯗ꯭ꯔꯣ? ꯅꯪꯒꯤ ꯅꯨꯄꯥ ꯊꯣꯏꯕꯗꯣ ꯌꯥꯝꯅꯗꯤ ꯐꯕꯅꯤ, ꯁꯨꯕ ꯅꯣꯝꯕꯅ ꯀꯜꯂꯤꯕ꯫ ꯅꯪꯕꯨ ꯃꯥꯅꯗꯤ ꯅꯨꯡꯉꯥꯏꯅꯗꯤ ꯊꯝꯕꯅꯤꯍꯦ ꯁꯦꯅꯨ꯫ ꯑꯩꯈꯣꯏꯗꯕꯨ ꯅꯣꯏꯒꯤ ꯅꯨꯄꯥꯁꯤꯒꯨꯝꯕꯁꯦ ꯊꯣꯛꯇꯕꯒꯤ ꯁꯨꯝ ꯏꯁꯥꯅ ꯁꯨꯔ ꯂꯩꯔꯕꯅꯤ꯫ ꯁꯦꯅꯨ ꯅꯪꯗꯤ ꯅꯔꯥꯏꯕꯛꯇꯤ ꯊꯝꯕꯥꯜ ꯁꯥꯠꯂꯒꯨꯝꯕꯅꯤ, ꯅꯨꯄꯥ ꯑꯐꯕ ꯐꯪꯕ ꯀꯥꯏꯁꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯁꯦꯅꯨꯅ "ꯏꯅꯦ ꯀꯔꯥꯏꯗꯒꯤ ꯅꯨꯄꯥ ꯐꯕꯅꯣꯗ, ꯃꯗꯣꯝꯆꯥ ꯃꯈꯨꯔꯥ ꯍꯣꯏꯒꯤꯇ ꯈꯜꯂꯤ, ꯑꯩꯒꯤꯗꯤ ꯅꯣꯡꯃꯇ ꯈꯟꯕꯤꯗꯦ꯫ ꯑꯩꯅ ꯍꯥꯏꯔꯨꯔꯕꯁꯨꯅꯦ ꯃꯥꯗꯤ ꯑꯩꯉꯣꯟꯗꯇꯅꯤ ꯉꯥꯡꯂꯤꯁꯦ"꯫ ꯂꯩꯀꯥꯏꯒꯤ ꯏꯅꯦ ꯑꯗꯨꯅ "ꯑꯣ ꯑꯗꯨꯗꯤ ꯃꯥꯁꯨ ꯅꯪꯒꯤ ꯃꯤꯆꯪꯒ ꯆꯪꯕꯤꯗ꯭ꯔꯦ꯫ ꯅꯠꯇꯦꯅꯤ ꯃꯥꯕꯨ ꯐꯅꯗꯤ ꯐꯕꯅꯤꯍꯦ, ꯅꯪꯅ ꯑꯩꯈꯣꯏꯒ ꯁꯨꯝ ꯄꯨꯟꯕꯁꯤꯗ ꯅꯪꯁꯨ ꯑꯩꯈꯣꯏꯒ ꯆꯞ ꯃꯥꯟꯅꯔꯦꯗꯅ꯫ ꯅꯪꯁꯨ ꯅꯣꯏ ꯌꯨꯝꯗꯒꯤꯗꯤ ꯍꯥꯟꯅ ꯁꯨꯅꯤꯡꯗꯕꯗꯨꯝ ꯇꯧꯔꯤ ꯍꯥꯏꯗ ꯃꯤꯅ ꯍꯥꯏꯕꯗ"꯫ ꯁꯦꯅꯨ ꯁꯥꯎꯅ "ꯀꯅꯥꯅ ꯍꯥꯏꯔꯤꯅꯣ ꯏꯅꯦ? ꯃꯊꯧ ꯂꯩꯇꯗꯅ ꯉꯥꯡꯅꯔꯤꯅꯤ꯫ ꯏꯅꯦ ꯍꯣꯏꯁꯨ ꯃꯤꯅ ꯇꯝꯃꯛꯄ ꯄꯥꯎ ꯇꯥꯕꯤꯔꯨꯅꯨꯗ, ꯀꯩ ꯀꯥꯟꯗꯕꯗ"꯫ ꯍꯥꯏꯔꯝꯗꯨꯅ ꯁꯦꯅꯨ ꯁꯥꯎꯅ ꯆꯠꯈꯤ꯫ ꯂꯩꯀꯥꯏ ꯏꯅꯦꯈꯣꯏ ꯃꯧ ꯃꯌꯥꯝꯅ "ꯁꯦꯅꯨꯁꯦ ꯁꯥꯎꯈ꯭ꯔ ꯃꯥꯜꯂꯦꯃꯤ, ꯑꯩꯈꯣꯏꯅ ꯁꯤ ꯍꯥꯏꯔꯨꯕꯒꯤ" ꯍꯥꯏꯅꯗꯨꯅ ꯅꯣꯛꯂꯝꯃꯤ꯫ ꯁꯦꯅꯨꯁꯨ "ꯀꯩ ꯀꯥꯟꯗꯕꯗ ꯃꯤꯋꯥ ꯉꯥꯡꯅꯗꯅ ꯀꯥꯟꯗꯦ, ꯁꯦꯜꯁꯤꯅꯅꯦ ꯄꯥꯅ ꯃꯇꯞ ꯑꯃ ꯆꯥꯔꯒ ꯌꯨꯝꯗ ꯑꯃꯨꯛ ꯏꯁꯧ ꯂꯥꯡꯉꯨꯒꯦ" ꯍꯥꯏꯅ ꯑꯗ꯭ꯋꯥꯏꯗ ꯂꯩꯕ ꯄꯣꯠꯐꯝ ꯑꯃꯗ ꯑꯃꯨꯛ ꯆꯪꯗꯨꯅ ꯑꯆꯠ ꯑꯋꯣꯡꯁꯤꯡ ꯌꯦꯡꯗꯨꯅ ꯉꯥꯡꯕ ꯅꯣꯛꯅꯗꯨꯅ ꯂꯩꯊꯣꯛꯏ꯫ ꯁꯦꯅꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯌꯥꯗ ꯄꯥꯅ ꯃꯇꯞ ꯑꯃ ꯆꯥꯔꯗꯨꯅ ꯏꯁꯩꯒ ꯉꯥꯡꯂꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯏꯕꯅ "ꯅꯨꯄꯤ ꯅꯪ ꯉꯁꯥꯏꯗꯒꯤ ꯀꯗꯥꯏ ꯆꯠꯂꯨꯏ ꯍꯥ? ꯉꯔꯥꯡ ꯑꯩꯒꯤ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯜ ꯂꯨꯄꯥ 5 ꯄꯤꯔꯛꯄꯅꯤ, ꯑꯗꯨ ꯂꯨꯄꯥ 2 ꯈꯛ ꯉꯥꯏꯔꯦ, ꯅꯪ ꯂꯧꯊꯣꯛꯄ꯭ꯔꯥ"꯫ ꯁꯦꯅꯨ ꯁꯥꯎꯅ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ "ꯅꯨꯄꯥ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯩꯗꯤ ꯅꯪꯉꯣꯟꯗꯒꯤ ꯁꯦꯜ ꯂꯧꯈꯤꯗꯦ"꯫ "ꯑꯗꯨꯗꯤ ꯅꯨꯄꯤ ꯁꯦꯜꯗꯨ ꯀꯅꯥꯅ ꯂꯧꯔꯤꯕ, ꯅꯪꯅ ꯂꯧꯗ꯭ꯔꯗꯤ"꯫ ꯁꯦꯅꯨ ꯃꯥꯒꯤ ꯉꯝꯅꯕ ꯈꯨꯝꯂꯛꯑꯝꯃꯤ꯫ "ꯑꯣ ꯈꯪꯗꯦ, ꯑꯩ ꯈꯛꯇꯔꯣ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕꯁꯤꯕꯣ? ꯏꯗꯣꯝꯆꯥ ꯍꯣꯏ ꯈꯨꯔꯥ ꯍꯣꯏꯗꯁꯨ ꯍꯪꯉꯨ"꯫ ꯋꯥꯁꯤ ꯇꯥꯕꯗ ꯊꯣꯏꯕꯗꯨ ꯁꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯐꯨꯔꯝꯃꯤ꯫ ꯁꯦꯅꯨ ꯃꯄꯨꯔꯣꯏꯕꯅ ꯐꯨꯕꯗ ꯀꯞꯄ ꯂꯥꯎꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯣꯏꯕꯒꯤ ꯃꯗꯣꯝꯆꯥ ꯃꯈꯨꯔꯥꯗꯨ ꯃꯅꯤꯡꯗ ꯍꯤꯡꯈꯣꯜ ꯂꯩꯁꯥꯡ ꯊꯥꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯃꯧ ꯅꯨꯄꯤ ꯁꯦꯅꯨꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯊꯣꯏꯕꯅ ꯁꯦꯅꯨ ꯐꯨꯔꯝꯕꯗꯨ ꯎꯕꯗ ꯈꯥꯝꯗꯣꯔꯛꯏ꯫ "ꯊꯣꯏꯕ ꯌꯥꯔꯦ ꯇꯣꯛꯑꯣꯅꯦ ꯅꯪꯁꯨ, ꯈꯔ ꯐꯨꯔꯗꯤ꯫ ꯏꯃꯧꯁꯤꯅ ꯀꯔꯤ ꯇꯧꯔꯝꯕꯒꯤꯅꯣ ꯅꯪꯅ ꯐꯨꯔꯤꯕꯁꯦ"꯫ ꯃꯗꯣꯝꯆꯥꯗꯨꯅ ꯑꯃꯨꯛ "ꯊꯣꯏꯕ ꯇꯣꯛꯑꯣ ꯌꯥꯔꯦ, ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯏꯀꯥꯏꯖꯩꯀꯣ, ꯈꯟꯅꯔꯒ ꯉꯥꯡꯅꯔꯁꯨꯅꯦ ꯇꯞꯅ ꯉꯥꯡꯅꯧ, ꯀꯔꯤꯒꯤꯅꯣ ꯅꯨꯄꯤꯗ ꯐꯨꯔꯤꯕꯗꯨꯕꯣ? ꯐꯖꯅ ꯍꯥꯏꯅꯧꯅꯦ ꯅꯪꯕꯣ"꯫ ꯁꯦꯅꯨꯅ "ꯏꯗꯣꯝꯆꯥꯁꯨꯅꯦ, ꯐꯨꯕ ꯂꯣꯏꯔꯀꯥꯟꯗ ꯊꯣꯔꯒ ꯑꯐꯕꯒ ꯁꯥꯕꯤꯔꯅꯨ"꯫ ꯃꯈꯨꯔꯥꯗꯨꯅ "ꯏꯍꯦ ꯃꯧ ꯅꯪꯕꯨ ꯀꯔꯤꯅꯣꯅꯦ, ꯑꯩꯈꯣꯏꯗꯤ ꯅꯪꯕꯨ ꯊꯣꯏꯕꯅ ꯐꯨꯏ ꯍꯥꯏꯕꯁꯤ ꯈꯪꯗꯦꯅꯦ꯫ ꯉꯁꯥꯏꯗꯒꯤ ꯃꯅꯤꯡꯗ ꯏꯪꯈꯣꯜꯗ ꯀꯣꯕꯤ ꯆꯥꯔ ꯊꯥꯗꯨꯅ ꯂꯩꯅꯦ, ꯅꯣꯏ ꯑꯅꯤ ꯈꯠꯅꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯆꯦꯟꯊꯣꯔꯛꯂꯤꯕꯅꯤ, ꯑꯗꯨꯒ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ"꯫ ꯊꯣꯏꯕꯅ "ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯩꯁꯨ ꯃꯥꯕꯨ ꯌꯥꯝꯅ ꯐꯔꯝꯒꯅꯤ ꯍꯥꯏꯅ ꯂꯧꯔꯨꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤ ꯃꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯕꯨ ꯌꯥꯅꯤꯡꯂꯤꯕ꯭ꯔꯥ ꯍꯥꯏꯕ"꯫ ꯍꯥꯏꯅ ꯊꯣꯏꯕꯗꯨ ꯁꯦꯅꯨꯗ ꯉꯥꯡꯂꯤ꯫ ꯁꯦꯅꯨꯅ "ꯑꯣ ꯌꯥꯔꯦ, ꯑꯩꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ, ꯌꯥꯔꯦ, ꯅꯣꯏ ꯀꯅꯥꯝꯇ ꯀꯣꯟꯁꯤꯟꯅꯕ ꯑꯩ ꯄꯥꯝꯗꯦ, ꯑꯩꯈꯣꯏꯗꯤ ꯃꯧ ꯐꯠꯇꯕꯤꯅꯤꯅ ꯍꯥꯏꯔꯝꯗꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯪꯈꯤ꯫ ꯃꯗꯣꯝꯆꯥ ꯑꯃꯗꯤ ꯃꯈꯨꯔꯥꯅ ꯊꯣꯏꯕꯗ "ꯉꯥꯡꯕꯤꯔꯨꯔꯅꯨꯀꯣ" ꯍꯥꯏꯔꯝꯂꯒ ꯃꯅꯤꯡꯗ ꯍꯦꯟꯁꯥꯡ ꯊꯥꯕ ꯆꯪꯈ꯭ꯔꯤ꯫ ꯊꯣꯏꯕꯁꯨ ꯀꯔꯤꯅꯨꯡꯒꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯂꯧꯔꯨꯕꯅꯣ ꯍꯥꯏꯗꯨꯅ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯑꯁꯤꯁꯨ ꯁꯦꯅꯨꯗꯨ ꯆꯥꯛꯀ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯆꯥꯗꯕꯤꯗ ꯇꯨꯝꯈꯤ꯫ ꯊꯣꯏꯕꯅ ꯆꯥꯛꯇꯣ ꯆꯥꯎ ꯍꯥꯏꯔꯕꯁꯨ ꯁꯦꯅꯨꯅ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯌꯥꯗꯕꯗꯒꯤ ꯊꯣꯏꯕ, ꯃꯗꯣꯝꯆꯥ ꯑꯃꯗꯤ ꯃꯈꯨꯔꯥ ꯃꯈꯣꯏꯁꯨ ꯆꯥꯛꯇꯣ ꯈꯔ ꯆꯥꯔꯒ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯍꯧꯒꯠꯅꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯣꯡ ꯉꯥꯜꯂꯛꯂꯝꯃꯤ꯫ ꯅꯣꯡ ꯉꯥꯜꯂꯛꯂꯕꯅꯤꯅ ꯊꯣꯏꯕꯒꯤ ꯃꯗꯣꯝꯆꯥꯗꯨꯅ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯋꯥꯏꯁꯤꯠ ꯋꯥꯏꯔꯝ ꯇꯧꯗꯨꯅ ꯏꯔꯨꯖꯔꯝꯃꯤ꯫ ꯂꯣꯏꯔꯒ ꯂꯥꯏꯗꯨꯛ ꯊꯥꯎꯃꯩ ꯊꯥꯔꯝꯃꯤ꯫
ꯂꯣꯏꯔꯒ ꯊꯣꯏꯕꯒꯤ ꯊꯕꯛ ꯆꯠꯄ ꯅꯪꯅꯕ ꯆꯥꯛ ꯊꯣꯡꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯍꯤꯡꯈꯣꯜꯗꯒꯤ ꯍꯪꯒꯥꯝ ꯈꯔ ꯍꯦꯛꯇꯨꯅ ꯄꯨꯈ꯭ꯔꯤꯗ ꯆꯥꯝꯃꯨꯔꯤ, ꯑꯗꯨꯒ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯏꯕꯁꯨ ꯃꯃꯥꯟꯅꯕ ꯑꯃ ꯎꯅꯔꯨꯗꯨꯅ ꯌꯨꯝꯗ ꯊꯕꯛ ꯆꯠꯄ ꯅꯪꯅꯕ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯊꯣꯏꯕꯅ "ꯏꯁ, ꯃꯇꯝ ꯑꯁꯤꯗꯤ ꯌꯥꯝꯅ ꯊꯦꯡꯈ꯭ꯔꯦꯗ ꯇꯧꯔꯤꯁꯦ꯫ ꯃꯩꯕꯨ ꯁꯦꯅꯨꯗꯨꯕꯨ ꯊꯕꯛ ꯆꯠꯄꯒꯤ ꯆꯥꯛ ꯂꯣꯏꯈ꯭ꯔꯕ ꯖꯥꯠꯂꯥ?" ꯍꯥꯏꯗꯨꯅ ꯁꯦꯅꯨꯕꯨ ꯀꯧꯔꯛꯏ꯫ "ꯁꯦꯅꯨ, ꯁꯦꯅꯨ, ꯅꯪꯕꯨ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ? ꯑꯩ ꯊꯦꯡꯉꯦꯅꯦ, ꯄꯨꯊꯣꯔꯛꯑꯣ꯫ ꯑꯋꯥꯡꯂꯣꯝꯒꯤ ꯇꯥꯗꯅ ꯍꯥꯏꯔꯝꯕ ꯃꯥꯒꯤ ꯌꯨꯝꯒꯤ ꯐꯛꯂꯥꯡ ꯋꯥꯏ ꯇꯩꯕꯗꯣ ꯉꯟꯇꯥ ꯂꯥꯛꯎ ꯍꯥꯏꯕꯅꯤ꯫ ꯊꯦꯡꯉꯕꯗꯤ ꯁꯥꯎꯔꯅꯤꯅꯦ ꯅꯪꯕꯣ, ꯄꯨꯊꯣꯔꯛꯎꯅꯦ." ꯃꯗꯣꯝꯆꯥꯗꯨꯅ "ꯑꯣ, ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯏꯕꯨꯡꯉꯣ, ꯅꯪ ꯊꯕꯛ ꯆꯠꯄ ꯅꯪꯅꯕ ꯍꯥꯏꯗꯅ ꯑꯩꯅ ꯉꯁꯥꯏꯅ ꯆꯥꯛ ꯑꯁꯤ ꯂꯣꯏꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯥꯔꯣ ꯂꯥꯛꯑꯣ, ꯑꯩꯅ ꯊꯤꯗꯣꯛꯂꯒ ꯊꯝꯕꯤꯔꯕꯅꯤ." "ꯏꯗꯣꯝꯆꯥ, ꯁꯦꯅꯨꯗꯤ ꯀꯥꯏꯗ ꯂꯩꯈ꯭ꯔꯒꯦ?" "ꯑꯣ, ꯁꯦꯅꯨꯗꯣ ꯃꯁꯥ ꯉꯝꯗꯕ꯭ꯔꯥ ꯈꯪꯗꯦꯅꯦ, ꯍꯧꯖꯤꯛꯐꯥꯎ ꯍꯧꯒꯠꯇꯦ." "ꯏꯁ, ꯀꯔꯤꯒꯤ ꯃꯥꯗꯤ ꯍꯧꯖꯤꯛꯐꯥꯎ ꯊꯝꯃꯤꯕ? ꯅꯨꯃꯤꯠ ꯑꯋꯥꯇꯣꯟ ꯌꯧꯈ꯭ꯔꯀꯥꯟꯁꯤꯗ ꯏꯗꯣꯝꯆꯥ, ꯑꯩ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ, ꯉꯥꯡꯕꯁꯨ ꯂꯧꯗꯦ, ꯈꯪꯗ꯭ꯔꯦ." "ꯏꯕꯨꯡꯉꯣ, ꯏꯍꯦꯡꯉꯣꯏ, ꯃꯥꯁꯨ ꯒ꯭ꯌꯥꯟ ꯃꯥꯏꯅ ꯇꯥꯖꯔꯛꯁꯅꯤ, ꯀꯩꯝ ꯈꯜꯂꯨꯔꯅꯨ꯫ ꯑꯗꯨꯏ ꯁꯔꯨꯛ ꯅꯪꯒꯤ ꯆꯠꯀꯗꯕ ꯊꯕꯛꯇꯣ ꯊꯦꯡꯈꯤꯅꯤ, ꯆꯥꯛꯇꯣ ꯆꯥꯊꯣꯛꯑꯣ ꯑꯗꯨꯒ ꯆꯠꯂꯣꯀꯣ." ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯊꯣꯏꯕꯁꯨ ꯊꯕꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯒꯤ ꯃꯗꯣꯝꯆꯥꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤ꯫ ꯅꯨꯃꯤꯠꯁꯨ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯝꯃꯤ꯫ ꯁꯦꯅꯨ ꯇꯨꯝꯕ ꯌꯥꯕ ꯇꯨꯝꯃꯨꯔꯒ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯨ ꯆꯥꯛ ꯆꯥꯗꯕꯒꯤ ꯃꯕꯨꯛꯇꯨ ꯀꯩꯝꯇ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯆꯥꯛ ꯂꯥꯞꯂꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯀꯨꯏꯅ ꯇꯨꯝꯁꯤꯟꯕꯗꯨ ꯌꯥꯗ꯭ꯔꯗꯨꯅ ꯍꯧꯒꯠꯂꯛꯏ꯫ ꯁꯦꯅꯨꯅ "ꯏꯁ, ꯃꯇꯝꯁꯤꯗꯤ ꯌꯧꯈ꯭ꯔ ꯃꯥꯜꯂꯦꯅꯦ, ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯅ ꯇꯨꯝꯃꯨꯔꯦꯗꯅ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯨ ꯆꯥꯛ ꯆꯥꯗꯕꯅꯤꯅ ꯄꯨꯛꯁꯤꯁꯨ ꯀꯩꯝꯇ ꯍꯦꯛ ꯌꯥꯎꯗ꯭ꯔꯦ꯫ ꯑꯩꯈꯣꯏ ꯅꯨꯄꯥꯁꯨ ꯊꯕꯛ ꯆꯠꯈ꯭ꯔꯕꯅꯤꯅ ꯐꯔꯦ, ꯏꯗꯣꯝꯆꯥꯅ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯅ ꯍꯥꯏꯈꯤꯕꯅꯤ ꯉꯁꯥꯏꯗꯣ, ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯅꯥꯁꯤꯟꯅꯔꯒꯦ, ꯑꯗꯨꯒ ꯆꯥꯛꯇꯣ ꯆꯥꯕ ꯌꯥꯅꯕ꯫ ꯅꯥꯔꯦ ꯍꯥꯏꯔꯗꯤ ꯏꯗꯣꯝꯆꯥꯁꯨ ꯑꯩꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯕꯤꯔꯅꯤ." ꯈꯟꯗꯨꯅ "ꯏꯗꯣꯝꯆꯥ, ꯏꯗꯣꯝꯆꯥ, ꯀꯥꯏꯗ ꯂꯩꯒꯦ?" ꯃꯗꯣꯝꯆꯥꯗꯨꯅ "ꯑꯣ ꯁꯦꯅꯨ, ꯀꯩꯗꯧꯔꯒꯦ? ꯏꯗꯣꯝꯆꯥ ꯂꯥꯛꯑꯦ ꯂꯥꯛꯑꯦ" ꯍꯥꯏꯗꯨꯅ ꯃꯅꯤꯡꯗ ꯍꯤꯡꯈꯣꯜ ꯁꯨꯔꯝꯕꯗꯨ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ "ꯀꯩꯗꯧꯔꯦ ꯃꯧ, ꯅꯁꯥ ꯉꯝꯗꯕ꯭ꯔꯣ ꯅꯪꯕꯣ?" "ꯏꯗꯣꯝꯆꯥ, ꯑꯩ ꯀꯣꯛꯁꯦ ꯉꯥꯎꯗꯅ ꯅꯣꯡꯉꯥꯟꯕꯁꯨ ꯈꯪꯍꯧꯗ꯭ꯔꯦ꯫ ꯅꯨꯃꯤꯠꯁꯤꯁꯨ ꯌꯧ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯁꯨ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯕꯅꯤꯅ ꯆꯥꯛꯁꯨ ꯌꯥꯝꯅ ꯂꯥꯝꯃꯤ꯫ ꯑꯗꯨꯅ ꯏꯗꯣꯝꯆꯥ, ꯑꯩ ꯆꯥꯛ ꯈꯔ ꯆꯥꯒꯦ, ꯑꯗꯨꯒ ꯏꯁꯥꯁꯦ ꯈꯔ ꯐꯕ꯭ꯔꯥ ꯌꯦꯡꯒꯦ." "ꯍꯩꯃꯥ, ꯅꯪꯕꯨ ꯉꯔꯥꯡ ꯆꯥꯛ ꯆꯥꯎ ꯍꯥꯏꯕꯗꯤ ꯌꯥꯗꯦꯗꯣ ꯅꯪꯁꯨ꯫ ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯐꯔꯦ ꯐꯔꯦ, ꯑꯩ ꯆꯥꯛꯇꯨ ꯂꯧꯊꯣꯛꯈꯤꯒꯦ, ꯂꯩꯔꯝꯃꯨꯀꯣ." ꯏꯗꯣꯝꯆꯥꯁꯤꯁꯨ ꯑꯩꯅ ꯍꯥꯏꯕꯗꯤ ꯌꯥꯔꯤꯄꯣꯠꯅꯤ꯫ ꯑꯩꯁꯨꯕ ꯑꯩꯅ ꯇꯟꯃꯟꯕꯁꯤꯗꯅꯤ, ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯑꯆꯨꯝꯕ ꯁꯥꯗꯨꯅ ꯉꯥꯡꯉꯤꯅꯦꯕ ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯅꯣꯛꯆꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯗꯣꯝꯆꯥꯗꯨ ꯍꯪꯒꯥꯝ ꯊꯣꯡꯕ ꯑꯃ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃ ꯇꯧꯗꯨꯅ ꯃꯇꯥꯏꯗ ꯎꯀꯥꯕꯤ ꯑꯌꯥꯏꯕ ꯑꯃꯁꯨ ꯍꯥꯞꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯁꯦꯅꯨꯗꯤ ꯆꯥꯛ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯥꯝꯂꯛꯂꯝꯃꯤ꯫ "ꯁꯦꯅꯨ, ꯁꯦ ꯆꯥꯔꯣ ꯆꯥꯔꯣ" ꯍꯥꯏꯗꯨꯅ ꯊꯝꯃꯤ꯫ "ꯍꯣꯏ ꯏꯗꯣꯝꯆꯥ, ꯉꯔꯥꯡꯗꯒꯤ ꯆꯥꯛꯀ ꯆꯥꯔꯛꯇꯕꯒ ꯌꯥꯝꯅ ꯂꯥꯝꯃꯤ" ꯍꯥꯏꯗꯨꯅ ꯆꯥꯛ ꯑꯗꯨ ꯂꯣꯏꯅ ꯍꯦꯛ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯂꯣꯏꯔꯒ ꯃꯀꯣꯛ ꯉꯥꯎꯕꯗꯨ ꯐꯠꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ "ꯃꯁꯤꯒꯤ ꯃꯧꯁꯤꯕꯨ ꯀꯔꯤ ꯃꯧꯅꯣꯅꯦ, ꯃꯀꯣꯛ ꯉꯥꯎꯕꯒꯁꯨ ꯁꯥꯔꯤꯌꯦ, ꯆꯥꯛ ꯂꯥꯝꯒꯩ ꯂꯥꯝꯂꯒ? ꯅꯠꯇꯦ, ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯁꯥꯅ ꯆꯥꯕꯒꯤ ꯀꯣꯜꯁꯤ ꯐꯥꯎꯕꯗꯤ ꯐꯦꯡꯖꯕ ꯌꯥꯔꯤꯕꯅꯤ." ꯍꯦꯛ ꯐꯦꯡꯗꯅ ꯆꯪꯈꯤ꯫ "ꯑꯩꯕꯨ ꯃꯧ ꯂꯥꯛꯂꯒ ꯏꯃꯧꯒꯤ ꯃꯄꯥ ꯆꯥꯔꯅꯤ ꯈꯜꯂꯨꯕ, ꯑꯩꯅ ꯑꯣꯏꯅ ꯏꯃꯧꯕꯨ ꯁꯦꯕꯥ ꯇꯧꯕꯤ ꯂꯩꯔꯦ" ꯍꯥꯏꯗꯨꯅ ꯉꯥꯡꯗꯅ ꯀꯣꯜ ꯑꯗꯨ ꯐꯦꯡꯉꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ꯫ ꯁꯦꯅꯨ ꯅꯨꯡꯉꯥꯏꯕꯗ ꯃꯄꯥ ꯂꯩꯇ꯭ꯔꯦ꯫ ꯅꯥꯁꯤꯟꯅꯗꯨꯅ ꯊꯕꯛ ꯂꯩꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕ ꯋꯥꯈꯜ ꯑꯃ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤ ꯋꯥꯈꯜ ꯈꯔ ꯇꯥꯅꯕ ꯃꯥ ꯊꯧꯔꯥꯡ ꯑꯃ ꯁꯤꯜꯂꯒꯦ ꯈꯜꯂꯝꯃꯤ꯫ ꯃꯗꯨꯗꯤ ꯁꯦꯅꯨꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯅꯕ ꯃꯥꯅ ꯁꯦꯅꯨꯕꯨ ꯃꯤꯔꯥꯏꯕ ꯍꯧꯔꯒꯦ, ꯑꯗꯨꯒ ꯍꯌꯦꯡ ꯃꯥꯅ ꯒ꯭ꯌꯥꯟ ꯑꯃꯨꯛ ꯇꯥꯔꯛꯂꯕ ꯀꯥꯟꯗ ꯑꯃꯨꯛ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯒꯦ ꯈꯟꯗꯨꯅ ꯊꯣꯏꯕ ꯁꯦꯅꯨꯕꯨ ꯃꯤꯔꯥꯏꯕ ꯅꯨꯡꯁꯤꯗꯕ ꯍꯧꯔꯛꯏ꯫ ꯁꯦꯅꯨꯅ "ꯅꯨꯄꯥ, ꯍꯣꯔꯦꯟꯗꯤ ꯅꯪꯅ ꯍꯜꯂꯛꯄꯗ ꯉꯥꯀꯤꯆꯧ ꯑꯌꯥꯏꯕꯗꯣ ꯈꯔ ꯍꯦꯛ ꯂꯩꯔꯛꯎ, ꯑꯩ ꯆꯥꯅꯤꯡꯉꯦꯕ." ꯊꯣꯏꯕꯅ "ꯅꯨꯄꯤ, ꯑꯗꯨꯕꯨ ꯀꯩꯅꯣ, ꯅꯪ ꯍꯣꯔꯦꯟ ꯍꯦꯛ ꯀꯩꯊꯦꯜ ꯃꯆꯥꯗꯩ ꯂꯩꯔꯨꯔꯣ, ꯑꯩ ꯊꯕꯛ ꯆꯠꯄꯁꯤꯗ ꯌꯥꯝ ꯐꯔꯛ ꯇꯥꯅꯤ, ꯌꯥꯔꯣꯏ ꯌꯥꯔꯣꯏ." "ꯏꯁ, ꯀꯔꯤꯅꯣ ꯅꯨꯄꯥ ꯅꯪꯕꯣ, ꯑꯩꯅ ꯅꯣꯡ ꯐꯥꯗꯣꯛ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯅꯤ, ꯇꯣꯏꯅ ꯍꯥꯏꯕꯁꯨ ꯅꯠꯇꯦ, ꯃꯁꯤꯗ ꯌꯥꯔꯣꯏ ꯀꯥꯏ ꯍꯥꯏꯔꯤꯗꯨꯕꯨ? ꯅꯠꯇꯦ, ꯅꯨꯄꯥ, ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯔꯤꯔꯕ?" "ꯀꯔꯤꯅꯣ ꯅꯨꯄꯤ ꯅꯪꯕꯣ, ꯉꯥꯎꯕ꯭ꯔꯣ? ꯌꯥꯔꯣꯏꯗꯤ ꯌꯥꯔꯣꯏ, ꯅꯪꯅꯁꯨ ꯌꯥꯝ ꯆꯒꯠ ꯉꯥꯡꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯃꯤꯅ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯂꯝꯗꯥꯏꯁꯤꯗ ꯆꯠꯂꯣ ꯑꯥꯗ." "ꯏꯁ, ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯤ ꯀꯔꯤꯅꯣꯅꯦ, ꯍꯟꯗꯛ ꯃꯔꯛꯁꯤꯕꯣ
ꯏꯗꯣꯝꯆꯥ ꯑꯐꯕꯤ ꯑꯃ ꯂꯩꯔꯤꯁꯤꯅ ꯂꯣꯏꯅ ꯍꯦꯛ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯑꯩꯒꯤ ꯌꯥꯅꯗꯅꯕ ꯇꯧꯈ꯭ꯔꯕ ꯈꯪꯗꯦ ꯑꯩ ꯁꯨꯝ ꯁꯥꯎꯅꯤꯡꯉꯛꯇꯧꯔꯦ ꯍꯥꯏꯔꯝꯗꯨꯅ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯊꯣꯏꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯈꯔ ꯈꯪꯍꯟꯒꯦ ꯈꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯋꯥ ꯑꯃꯠꯇ ꯍꯦꯛ ꯇꯥꯗꯈꯩ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯅꯣꯡꯃ ꯁꯦꯅꯨ ꯑꯁꯤ ꯀꯩꯊꯦꯜꯗ ꯃꯥꯅ ꯆꯥꯅꯤꯡꯕ ꯉꯥꯗꯨ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯀꯩꯊꯦꯜꯗ ꯂꯥꯛꯂꯝꯃꯤ ꯃꯄꯨꯔꯣꯏꯕ ꯊꯣꯏꯕꯅꯁꯨ ꯃꯥꯅ ꯍꯥꯏꯕ ꯋꯥ ꯑꯃꯠꯇ ꯇꯥꯕꯤꯗ꯭ꯔꯕꯅꯤꯅ ꯃꯥꯁꯨ ꯇꯜꯂꯗꯨꯅ ꯃꯁꯥꯅ ꯆꯥꯅꯤꯡꯕ ꯍꯦꯟꯁꯥꯡ ꯑꯗꯨ ꯂꯩꯔꯒ ꯆꯥꯖꯔꯒꯦ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯁꯦꯅꯨ ꯀꯩꯊꯦꯜ ꯑꯗꯨꯗ ꯁꯨꯝ ꯆꯪꯂꯛꯇꯨꯅ ꯉꯥ ꯌꯣꯟꯐꯝ ꯑꯗꯨꯗ ꯃꯥꯅ ꯄꯥꯝꯂꯤꯕ ꯄꯣꯔꯣꯡ ꯑꯗꯨ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯑꯁꯨꯝꯅ ꯉꯥ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯅꯨꯄꯤ ꯑꯅꯤꯈꯛ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯁꯨꯝꯅ ꯑꯣꯍꯣ ꯏꯕꯦꯝꯃ ꯅꯪꯗꯤ ꯍꯟꯗꯛ ꯅꯨꯄꯥ ꯑꯐꯕ ꯑꯃ ꯈꯪꯅꯩ ꯍꯥꯏ ꯆꯨꯝꯕ꯭ꯔꯣ ꯅꯨꯄꯤ ꯑꯃꯅ ꯍꯣꯏꯅꯦ ꯈꯪꯅꯩꯌꯦ ꯃꯕꯨꯛꯀ ꯐꯈ꯭ꯔꯖꯥꯠꯅꯤꯀꯣ ꯅꯨꯄꯥꯗꯣ ꯑꯗꯨꯕꯨ ꯑꯩ ꯅꯨꯄꯥꯗꯨꯗ ꯂꯩꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨꯅ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯀꯩꯗꯧꯔꯒꯦ ꯅꯨꯄꯥ ꯑꯗꯨꯛ ꯐꯕꯗꯨꯕꯣ ꯅꯨꯄꯥꯗꯣ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯈꯤꯗ꯭ꯔꯥ ꯍꯥꯏꯗꯥꯏ ꯍꯣꯏ ꯂꯩꯈꯤꯗ꯭ꯔꯥ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯅꯨꯄꯥꯁꯦ ꯃꯥꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯐꯝ ꯂꯩꯖꯗꯕ ꯖꯥꯠꯅꯤ ꯑꯗꯨꯅ ꯃꯆꯥꯅꯤꯗꯨꯒ ꯌꯥꯝ ꯋꯥꯔꯕ ꯖꯥꯠꯅꯤꯗꯩꯅꯤ ꯑꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯨꯄꯥꯗꯨꯁꯨ ꯁꯨꯕ ꯅꯣꯝꯕ ꯀꯜꯂꯤ ꯅꯪ ꯃꯉꯣꯟꯗ ꯂꯩꯔꯣꯗꯅ ꯅꯪꯁꯨ ꯅꯔꯥꯏꯕꯛ ꯊꯤꯗꯅ ꯅꯨꯄꯥ ꯉꯟꯅ ꯂꯩꯈꯤꯗ꯭ꯔꯦ ꯅꯨꯄꯥꯗꯨꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯈꯤꯗ꯭ꯔꯦ ꯅꯈꯣꯏ ꯑꯅꯤ ꯁꯨꯕ ꯅꯣꯝꯕ ꯀꯜꯂ ꯂꯣꯏꯔꯦ ꯃꯤꯅ ꯉꯥꯡꯅꯕ ꯇꯥꯔꯨꯅꯤ ꯏꯕꯦꯝꯃ ꯃꯤ ꯈꯔꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯛ ꯌꯥꯝꯅ ꯐꯔꯤꯕ ꯅꯨꯄꯥꯗꯣ ꯁꯨꯕ ꯅꯣꯝꯕ ꯀꯜꯂꯤꯕ ꯅꯨꯄꯥꯗꯨꯒꯤ ꯅꯨꯄꯤ ꯐꯠꯇꯕ ꯌꯥꯝ ꯂꯩꯈ꯭ꯔꯖꯥꯠꯅꯤꯗ ꯃꯄꯨꯔꯣꯏꯕꯗꯨꯒꯤ ꯊꯕꯛ ꯆꯠꯄꯒꯤꯅꯦ ꯆꯥꯛ ꯐꯥꯎ ꯊꯣꯡꯅꯤꯡꯗꯕ ꯐꯨꯔꯨꯔꯕꯁꯨ ꯍꯦꯛꯇ ꯑꯣꯟꯈꯠꯇꯨꯅ ꯆꯥꯕꯤ ꯏꯃꯨꯡꯗꯨꯒꯤ ꯃꯤ ꯀꯅꯥꯝꯇꯒ ꯇꯤꯟꯅꯕ ꯌꯥꯗꯕꯤ ꯌꯥꯝ ꯂꯩꯗ ꯑꯗꯣ ꯅꯣꯏ ꯑꯅꯤꯗꯤ ꯑꯗꯨ ꯑꯣꯏꯔꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯅꯤ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯅꯣꯛꯃꯤꯟꯅꯔꯝꯃꯤ ꯉꯁꯥꯏꯗꯩ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯁꯦꯅꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯊꯧꯁꯨ ꯅꯠꯇꯅ ꯃꯊꯧ ꯁꯥꯗꯨꯅ ꯃꯁꯛꯁꯨ ꯈꯪꯅꯗꯕ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯈꯠꯅꯕ ꯍꯧꯔꯛꯂꯝꯃꯤ ꯁꯦꯅꯨꯅ ꯑꯣ ꯏꯅꯦ ꯑꯃꯗꯤ ꯏꯆꯦ ꯑꯩ ꯋꯥ ꯑꯃꯇ ꯍꯥꯏꯖꯒꯦ ꯏꯅꯦ ꯍꯣꯏꯅ ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯇꯥꯕ ꯌꯥꯗ꯭ꯔꯦ ꯀꯔꯤ ꯋꯥꯔꯤꯅꯣ ꯑꯗꯨꯕꯣ ꯋꯥꯔꯤ ꯁꯥꯟꯅꯐꯝ ꯏꯔꯩ ꯂꯩꯇꯕꯗꯧꯅ ꯁ꯭ꯋꯥꯏꯁꯤꯗ ꯁꯥꯟꯅꯔꯤꯗꯨꯕꯣ ꯀꯔꯤꯅꯣꯅꯦ ꯏꯕꯦꯝꯃ ꯅꯪꯅ ꯄ꯭ꯔꯞ ꯆꯪꯂꯛꯂꯒ ꯁꯤꯗꯩ ꯏꯁꯧꯃꯨꯛ ꯂꯥꯡꯕꯤꯔꯤꯗꯣ ꯅꯪꯕꯨ ꯈꯔ ꯉꯥꯎꯕ꯭ꯔꯣ ꯋꯥꯔꯤꯁꯤ ꯇꯥꯔꯒ ꯅꯪꯕꯨ ꯄꯥꯟꯗ ꯌꯥꯎꯕ꯭ꯔꯣ ꯍꯥ ꯅꯪꯕꯨ ꯅꯪ ꯅꯨꯄꯥꯒ ꯁꯥꯎꯅꯕ꯭ꯔꯣ ꯅꯪꯅ ꯁꯥꯎꯐꯝ ꯏꯔꯩ ꯂꯩꯇꯕꯗꯧꯅ ꯁꯤꯗ ꯆꯪꯉꯛꯑꯒ ꯁꯥꯎꯔꯤꯁꯤꯕꯣ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯅꯨꯄꯤ ꯑꯅꯤꯗꯨ ꯅꯣꯛꯂꯝꯃꯤ ꯁꯦꯅꯨ ꯁꯥꯎꯅ ꯃꯉꯣꯟꯗꯒ ꯄꯥꯟꯕ ꯌꯥꯎꯕ꯭ꯔꯥ ꯀꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯥꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯊꯣꯏꯕꯒ ꯍꯧꯖꯤꯛ ꯁꯥꯎꯅꯔꯤꯕꯅꯤꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯁꯦꯅꯨꯗꯨ ꯅꯨꯄꯤ ꯑꯗꯨꯗ ꯐꯨꯔꯨꯏ ꯅꯨꯄꯤ ꯑꯇꯣꯞꯄꯗꯨꯅ ꯁꯦꯅꯨꯅ ꯅꯨꯄꯤ ꯑꯃꯗꯨꯕꯨ ꯐꯨꯕꯗꯨꯗ ꯃꯥꯅꯁꯨ ꯁꯦꯅꯨꯒꯤ ꯃꯁꯝ ꯐꯣꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯉꯥ ꯌꯣꯟꯐꯝ ꯑꯗꯨꯗ ꯐꯨꯅꯔꯛꯏ ꯁꯦꯅꯨꯕꯨ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯅ ꯇꯞꯇꯥꯏ ꯐꯨꯕꯤꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝ ꯐꯨꯅꯕꯗꯨ ꯎꯕꯗ ꯃꯅꯥꯛ ꯑꯗ꯭ꯋꯥꯏꯗ ꯉꯥ ꯂꯩꯔꯝꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯈꯥꯝꯗꯣꯛꯂꯝꯃꯤ ꯁꯦꯅꯨꯗꯨ ꯃꯁꯝ ꯃꯅꯥꯒ ꯏꯐ ꯁꯥꯎꯅ ꯉꯥꯒ ꯑꯃꯠꯇ ꯂꯩꯗꯕꯤꯗ ꯃꯌꯨꯝꯗ ꯍꯟꯈꯤ ꯁꯦꯅꯨ ꯁꯥꯎꯅ ꯈꯪꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯏꯗꯣꯝꯆꯥ ꯑꯐꯕꯤ ꯁꯥꯕꯤꯗꯨꯅ ꯏꯟꯁꯤꯟꯗꯅ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯩꯕꯨ ꯃꯤꯔꯥꯏꯍꯟꯕꯅꯤ ꯈꯪꯅꯤꯡꯉꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯁꯨꯃꯥꯡꯗꯒꯤ ꯂꯥꯛꯇꯨꯅ ꯃꯗꯣꯝꯆꯥꯕꯨ ꯀꯧꯔꯤ ꯏꯗꯣꯝꯆꯥ ꯃꯗꯣꯝꯆꯥꯗꯨ ꯃꯅꯤꯡꯗ ꯍꯦꯟꯁꯥꯡ ꯃꯈꯣꯡ ꯁꯣꯝꯗꯨꯅ ꯂꯩꯔꯝꯕꯅꯤ ꯁꯦꯅꯨꯅ ꯀꯧꯕꯗꯨ ꯇꯥꯕꯗ ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯏ ꯃꯧ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯅꯪꯕꯣ ꯅꯪꯅ ꯑꯗꯨꯛ ꯀꯟꯅ ꯂꯥꯎꯔꯤꯗꯨꯕꯣ ꯑꯣ ꯑꯐꯕꯤ ꯁꯥꯕꯤꯅ ꯏꯗꯣꯝꯆꯥꯅ ꯑꯩꯒꯤ ꯅꯨꯄꯥꯗ ꯏꯟꯁꯤꯟꯗꯨꯅ ꯑꯩꯒꯤ ꯌꯥꯅꯍꯟꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ ꯃꯗꯣꯝꯆꯥꯗꯨ ꯁꯥꯎꯅ ꯃꯧ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯑꯩꯅ ꯊꯣꯏꯕꯗ ꯅꯪꯒ ꯈꯠꯅꯅꯕ ꯀꯔꯤꯁꯨ ꯏꯟꯁꯤꯟꯗꯦꯅꯦ ꯅꯪꯅ ꯅꯕꯨꯛ ꯑꯗꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯗꯨ ꯀꯔꯤꯒꯤꯅꯣꯅꯦ ꯅꯣꯏꯕꯨ ꯏꯆꯥꯗꯧꯅ ꯈꯜꯂꯤꯕꯅꯤ ꯑꯩꯗꯤ ꯑꯗꯨꯒ ꯅꯪꯅ ꯑꯗꯨꯒꯨꯝꯕ ꯀꯥꯏꯗꯩ ꯋꯥꯈꯜꯅꯣꯅꯦ ꯅꯪꯕꯣ ꯏꯗꯣꯝꯆꯥꯅ ꯐꯅꯃꯛ ꯑꯐꯕꯤ ꯁꯥꯗꯨꯅꯁꯨ ꯌꯥꯔꯔꯣꯏꯌꯦ ꯍꯧꯖꯤꯛꯇꯤ ꯀꯥꯟꯅꯔꯔꯣꯏ ꯍꯥꯏꯔꯝꯗꯨꯅ ꯆꯪꯈꯤ ꯈꯪꯗ꯭ꯔꯦꯗ ꯑꯩꯗꯤ ꯑꯩꯒꯤ ꯏꯃꯧ ꯁꯦꯅꯨꯁꯤ ꯏꯆꯥꯗꯧꯅ ꯅꯨꯡꯁꯤꯕꯅꯤ ꯑꯗꯨ ꯃꯥꯅ ꯈꯜꯂꯤꯕꯁꯤꯅ ꯀꯔꯤꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯃꯁꯤꯕꯨ ꯀꯔꯝ ꯀꯥꯟꯗ ꯒ꯭ꯌꯥꯟꯒ ꯇꯥꯔꯛꯇꯣꯏꯅꯣ ꯈꯪꯗ꯭ꯔꯤꯅꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯏꯕꯁꯨ ꯃꯌꯨꯝ ꯍꯜꯂꯛꯂꯝꯃꯤ ꯊꯣꯏꯕ ꯍꯜꯂꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯄꯗ ꯁꯦꯅꯨꯗꯨ ꯏꯁꯥꯎ ꯁꯥꯎꯅ ꯂꯩꯔꯝꯕꯗꯨ ꯎꯔꯤꯕꯅꯤ ꯑꯗꯨꯕꯨ ꯊꯣꯏꯕ ꯁꯦꯅꯨꯗ ꯀꯩꯗꯧꯔꯒꯦ ꯍꯪꯗꯦ ꯁꯦꯅꯨꯕꯨ ꯃꯇꯝ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯃꯥꯅ ꯇꯧꯔꯤꯕꯁꯤꯡꯁꯤ ꯂꯥꯜꯂꯦ ꯍꯥꯏꯕꯗꯨ ꯃꯥꯅ ꯈꯪꯖꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯊꯣꯏꯕ ꯋꯥ ꯀꯩꯝꯇ ꯉꯥꯡꯂꯝꯗꯦ
ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯇꯨꯃꯤꯟꯅ ꯇꯨꯝꯈꯤ꯫ ꯁꯦꯅꯨ ꯃꯥꯒꯤ ꯅꯨꯄꯥꯗ ꯁꯥꯎꯅꯤꯡꯅ ꯌꯦꯡꯂꯒ ꯈꯜꯂꯤ, ꯃꯁꯤ ꯅꯨꯄꯥꯁꯦ ꯀꯔꯤ ꯅꯨꯄꯥꯅꯣ? ꯑꯩꯅ ꯊꯋꯥꯏ ꯑꯁꯨꯛ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯁꯤꯐꯥꯎ ꯍꯦꯛ ꯍꯪꯕꯤꯗꯦ ꯍꯥꯏꯔꯝꯗꯨꯅ ꯃꯥꯁꯨ ꯇꯨꯝꯈꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯗꯨꯅ ꯊꯣꯏꯕ ꯍꯧꯒꯠꯂꯝꯃꯤ, ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯊꯕꯛ ꯑꯗꯨꯝ ꯆꯠꯈꯤ꯫ ꯑꯗꯨꯒ ꯁꯦꯅꯨꯅ ꯃꯥꯒ ꯃꯥꯟꯅꯕ ꯃꯧ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯤ ꯈꯔ ꯂꯩꯔꯤꯗꯨꯒꯤ ꯃꯅꯥꯛꯇ ꯃꯥꯁꯨ ꯆꯠꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯟꯗꯨꯅ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤ ꯀꯅꯥ ꯀꯩꯗꯧꯕ ꯀꯔꯤ ꯇꯧꯕ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯅꯣꯛꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯇꯥꯔꯒ ꯃꯌꯨꯝ ꯍꯜꯂꯛꯇꯨꯅ ꯑꯃꯨꯛ ꯃꯗꯣꯝꯆꯥꯗ ꯈꯠꯅꯕ ꯍꯧꯋꯤ꯫ ꯑꯁꯤꯒꯨꯝꯕ ꯁꯦꯅꯨꯒꯤ ꯃꯇꯧꯁꯤꯗ ꯃꯗꯣꯝꯆꯥ ꯑꯃꯗꯤ ꯃꯈꯨꯔꯥꯁꯨ ꯇꯜꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯧ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯤꯒ ꯃꯥꯟꯅꯕ ꯍꯧꯅꯗꯦ ꯈꯟꯗꯨꯅ ꯃꯈꯣꯏ ꯁꯦꯅꯨꯒ ꯃꯥꯟꯅꯔꯝꯗꯦ꯫ ꯁꯦꯅꯨꯅ ꯈꯠꯅꯕ ꯍꯧꯔꯕꯁꯨ ꯃꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯏ꯫ ꯑꯁꯤꯒꯨꯝꯕ ꯃꯇꯧꯁꯤꯅ ꯍꯦꯟꯅ ꯁꯦꯅꯨꯗꯨ ꯃꯗꯣꯝꯆꯥ ꯑꯃꯗꯤ ꯃꯈꯨꯔꯥꯕꯨ ꯁꯥꯎꯅꯤꯡꯕ ꯍꯦꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯔꯕꯅꯤꯅ ꯃꯥ ꯃꯇꯣꯝꯇ ꯉꯥꯡꯕꯗꯨ ꯇꯜꯂꯗꯨꯅ ꯍꯦꯛꯇꯃꯛ ꯇꯣꯛꯆꯈꯤ꯫ ꯑꯁꯨꯝꯅ ꯁꯦꯅꯨꯕꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯗꯣꯝꯆꯥ ꯃꯈꯨꯔꯥꯅ ꯀꯩꯝꯇ ꯍꯥꯏꯕꯤꯗꯕꯗꯒꯤ ꯂꯩꯀꯥꯏꯗ ꯁꯦꯅꯨꯅ ꯃꯈꯣꯏ ꯏꯃꯨꯡꯁꯦ ꯐꯠꯇꯕ ꯃꯤꯒ ꯂꯩꯃꯤꯟꯅꯔꯕꯅꯤꯅ ꯌꯥꯝꯅ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯌꯥꯝꯕꯗ ꯂꯩ꯫ ꯁꯦꯅꯨꯒ ꯄꯨꯜꯂꯤꯕ ꯅꯨꯄꯤꯁꯤꯡꯁꯤꯁꯨ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯇꯤꯟꯅꯕ ꯌꯥꯗꯕ ꯉꯥꯛꯇꯅꯤꯅ ꯁꯦꯅꯨꯒ ꯆꯞ ꯃꯥꯟꯅꯩ꯫ ꯃꯈꯣꯏ ꯃꯁꯦꯟ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯂꯤꯅꯗꯨꯅ ꯑꯃꯅ ꯑꯃꯕꯨ ꯊꯧꯒꯠꯅꯗꯨꯅ ꯂꯩꯅꯩ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤ꯫ ꯆꯍꯤ ꯑꯃꯒꯤ ꯑꯃꯨꯛꯇꯪ ꯂꯥꯛꯄ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯁꯦꯅꯨꯁꯨ ꯃꯅꯥꯎ ꯅꯨꯄꯥꯅ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯩꯕ ꯂꯥꯛꯂꯝꯃꯤ꯫ ꯁꯦꯅꯨꯁꯨ ꯆꯠꯇꯣꯏꯅꯦ ꯍꯥꯏꯗꯨꯅ ꯀꯦꯃꯧꯕ ꯍꯧꯔꯝꯃꯤ꯫ ꯃꯄꯥꯝꯗ ꯄꯨꯅꯕ ꯄꯣꯠꯆꯩꯁꯨ ꯃꯥꯒꯤ ꯅꯨꯄꯥ ꯊꯣꯏꯕꯅ ꯁꯦꯜ ꯑꯣꯏꯅ ꯄꯤꯔꯛꯂꯝꯃꯤ꯫ ꯁꯦꯅꯨꯁꯨ ꯁꯦꯜꯁꯤꯡꯗꯨ ꯂꯧꯁꯤꯟꯗꯨꯅ ꯃꯥꯒꯤ ꯑꯄꯥꯝ ꯑꯄꯥꯝꯕ ꯄꯣꯠꯆꯩ ꯂꯩꯔꯗꯨꯅ ꯀꯦꯊꯗꯨꯅ ꯆꯠꯀꯦ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯁꯨ ꯃꯥꯒꯤ ꯑꯄꯥꯝꯕ ꯀꯌꯥ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯉꯥꯏꯅꯈꯤ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯛꯄꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯨ ꯌꯧꯔꯛꯂꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯍꯩ ꯆꯥꯛꯀꯧꯕ ꯆꯠꯅꯔꯝꯃꯤ꯫ ꯁꯦꯅꯨꯗꯨ ꯃꯄꯥꯝꯗ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯀꯩꯊꯦꯜ ꯃꯆꯥꯗ ꯆꯥꯛꯀꯧꯕꯒꯤ ꯍꯩꯔꯥ ꯑꯍꯥꯎ ꯑꯊꯨꯝ ꯀꯌꯥ ꯃꯥꯒꯤ ꯅꯨꯄꯤꯅ ꯄꯨꯅꯕ ꯂꯩꯕꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯦꯅꯨꯁꯨ ꯃꯄꯥꯝꯗ ꯆꯥꯛꯀꯧꯕ ꯆꯠꯄꯒꯤ ꯃꯥꯁꯨ ꯀꯩꯊꯦꯜꯗꯒꯤ ꯄꯣꯠꯆꯩ ꯈꯔ ꯂꯩꯈꯤꯒ ꯍꯥꯏꯗꯨꯅ ꯆꯪꯉꯛꯄꯅꯤ꯫ ꯅꯨꯄꯥꯗꯨꯅ, ꯅꯨꯄꯤ ꯅꯪꯕꯨ ꯌꯥꯔꯗ꯭ꯔꯅꯦ? ꯈꯔꯒ ꯂꯩꯈꯤꯁꯤꯅꯤ꯫ ꯍꯣꯔꯦꯟ ꯅꯪꯕꯨ ꯃꯌꯥꯝꯅ ꯌꯥꯝꯅ ꯄꯨꯔꯛꯂꯒ ꯅꯪꯅ ꯈꯤꯇꯪ ꯄꯨꯔꯛꯄꯗꯨ ꯏꯀꯥꯏꯅꯤꯅꯦ꯫ ꯅꯨꯄꯤꯗꯨꯅ, ꯅꯨꯄꯥ ꯌꯥꯔꯅꯤꯗ, ꯑꯁꯨꯛ ꯌꯥꯝ ꯂꯩꯔꯁꯤꯕꯣ? ꯍꯣꯔꯦꯟ ꯑꯩ ꯃꯥꯏ ꯀꯩꯁꯨ ꯆꯣꯞꯄꯔꯣꯏ꯫ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯕꯤꯔꯤꯁꯤꯗꯤ, ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤꯔꯤꯁꯤꯅ ꯌꯥꯖꯔꯦꯗ꯫ ꯆꯥꯛꯀꯧꯕꯒꯤ ꯄꯣꯠꯇꯤ ꯅꯪꯅ ꯉꯍꯥꯟꯗꯒꯤ ꯂꯩꯔꯛꯄꯅ ꯑꯁꯨꯛ ꯌꯥꯝꯃꯁꯤꯕꯨ ꯑꯩ ꯄꯨꯕꯒ ꯉꯝꯃꯔꯣꯏꯗ ꯍꯥꯏꯅꯗꯨꯅ ꯍꯔꯥꯎꯅ ꯅꯣꯛꯃꯤꯟꯅꯗꯨꯅ ꯆꯠꯈꯤ꯫ ꯅꯨꯄꯥꯗꯨꯅ, ꯍꯣꯏ ꯐꯔꯦꯁꯦ, ꯅꯪ ꯊꯦꯡꯈ꯭ꯔꯅꯤ, ꯊꯤꯟꯕꯤꯔꯒꯦ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯆꯠꯃꯤꯟꯅꯈꯤ꯫ ꯃꯁꯤ ꯎꯕꯗ ꯁꯦꯅꯨꯗꯨ ꯃꯊꯃꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯥꯁꯨ ꯃꯥꯒꯤ ꯅꯨꯄꯥ ꯊꯣꯏꯕꯅ ꯑꯁꯨꯝꯅ ꯇꯧꯕꯤꯔꯗꯤ ꯈꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯡꯗ ꯃꯥꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯊꯣꯏꯕꯕꯨ ꯊꯑꯣꯏꯕꯤꯗꯕ, ꯊꯕꯛ ꯆꯠꯄꯒꯤ ꯆꯥꯛꯐꯥꯎ ꯊꯣꯡꯕꯤꯗꯕ ꯀꯌꯥꯁꯤ ꯅꯤꯡꯁꯤꯡꯂꯨꯔꯒ ꯉꯁꯤꯗꯤ ꯁꯦꯅꯨ ꯃꯇꯣꯝꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯝꯃꯤ꯫ ꯁꯦꯅꯨꯁꯨ ꯄꯣꯠꯆꯩ ꯈꯔ ꯂꯩꯔꯗꯨꯅ ꯃꯄꯥꯝꯗ ꯂꯥꯛꯂꯤ꯫ ꯃꯃꯥꯅ ꯊꯣꯡꯒꯥꯜꯗ ꯁꯦꯅꯨꯕꯨ ꯑꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯃꯃꯥꯗꯨꯅ, ꯏꯕꯦꯝꯃ ꯁꯦꯅꯨ, ꯅꯪꯕꯨ ꯊꯣꯏꯕꯅ ꯊꯤꯜꯂꯛꯇ꯭ꯔꯗꯤ ꯀꯩꯗꯧꯔꯦ? ꯃꯥꯕꯨ ꯉꯁꯤ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯁꯤꯗ ꯊꯕꯛ ꯆꯠꯈꯤꯕ꯭ꯔꯣ? ꯁꯦꯅꯨ ꯏꯀꯥꯏꯅ ꯃꯥꯅ ꯃꯌꯨꯝꯗ ꯇꯧꯔꯤꯕꯁꯤꯡꯗꯨꯗꯤ ꯃꯃꯥꯍꯣꯏꯗꯤ ꯈꯪꯗꯕꯅꯤꯅ ꯁꯦꯅꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯑꯩꯅ ꯌꯥꯔꯅꯤ, ꯑꯩ ꯈꯣꯡꯅ ꯁꯨꯝ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯏꯊꯟꯗ ꯂꯥꯛꯂꯕꯅꯤ꯫ ꯍꯣꯏ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯔꯦꯁꯤ, ꯂꯥꯛꯑꯣ, ꯑꯩꯅ ꯉꯁꯥꯏꯅ ꯆꯥꯛ ꯂꯣꯏꯔꯕꯅꯤ, ꯆꯥꯔꯨꯔꯁꯤ, ꯅꯅꯥꯎ ꯅꯨꯄꯥꯅꯁꯨꯅꯦ ꯅꯪꯕꯨ ꯉꯥꯏꯔꯤꯕꯅꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎ ꯆꯥꯛ ꯆꯥꯃꯤꯟꯅꯗꯨꯅ ꯂꯣꯏꯔꯒ ꯁꯦꯅꯨꯅ ꯉꯁꯥꯏ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯄ ꯍꯩ ꯑꯗꯨ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯗꯨꯅ ꯁꯦꯅꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯊꯣꯏꯕꯗꯨ ꯍꯤꯡꯈꯣꯜꯒꯤ ꯁꯝꯕꯜ ꯑꯇꯦꯛꯄꯗꯨ ꯁꯦꯝꯖꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯁꯦꯅꯨꯗꯨ ꯉꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯦ꯫ ꯉꯁꯤꯗꯤ ꯃꯥ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯋꯥꯏꯁꯤꯠ ꯋꯥꯏꯔꯝ ꯇꯧꯗꯨꯅ ꯁꯟꯗꯤ ꯍꯩꯌꯥ ꯆꯪꯂꯛꯄꯒꯤ ꯗꯨꯀꯠꯄ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨ ꯎꯕꯗ ꯃꯗꯣꯝꯆꯥꯗꯨ ꯉꯛꯏ꯫ ꯃꯗꯣꯝꯆꯥꯗꯨꯅ, ꯑꯁꯤꯕꯨ ꯁꯦꯅꯨ ꯅꯠꯇ꯭ꯔꯣ? ꯀꯩꯅꯣ, ꯃꯥꯗꯤ ꯉꯁꯤꯗꯤ ꯂꯥꯏꯗꯨ ꯀꯊꯥꯏꯅꯦ꯫ ꯃꯥꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯖꯥꯠꯂꯥ? ꯒ꯭ꯌꯥꯟꯕꯨ ꯇꯥꯔꯕꯗꯤ ꯑꯩꯗꯤ ꯅꯨꯡꯉꯥꯏꯖꯔꯅꯤꯗꯀꯣ ꯍꯥꯏꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯁꯦꯅꯨ ꯂꯥꯏꯗꯨ ꯀꯠꯄ ꯂꯣꯏꯗꯨꯅ ꯃꯗꯣꯝꯆꯥꯕꯨ ꯀꯧꯔꯛꯏ꯫ ꯏꯗꯣꯝꯆꯥ, ꯉꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯤ꯫ ꯑꯩ ꯏꯗꯣꯝꯆꯥꯅ ꯌꯥꯗꯕ ꯑꯃꯇ ꯇꯧꯔꯔꯣꯏ꯫ ꯑꯩ ꯏꯗꯣꯝꯆꯥꯕꯨ
ꯑꯩꯒꯤ ꯏꯅꯦꯝꯄꯣꯛꯅꯤ ꯍꯥꯏꯅ ꯈꯟꯖꯔꯒꯦ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯃꯤ꯫ ꯃꯗꯣꯝꯆꯥꯗꯨꯅ ꯁꯦꯅꯨ ꯑꯗꯨꯅꯤ ꯃꯧ ꯍꯥꯏꯁꯤꯗꯤ ꯑꯗꯨꯝꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯒꯗꯕꯅꯤ, ꯅꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯗꯨꯅ ꯂꯩꯒꯗꯕꯅꯤ꯫ ꯅꯪꯕꯨ ꯏꯗꯣꯝꯆꯥꯅꯁꯨ ꯏꯆꯥ ꯅꯤꯡꯉꯣꯜꯃꯛꯅꯤ ꯈꯟꯗꯨꯅ ꯅꯨꯡꯁꯤꯔꯤꯕꯅꯤꯅꯦ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛ ꯊꯣꯡꯃꯤꯟꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯏꯕꯁꯨ ꯍꯜꯂꯛꯂꯦ꯫ ꯉꯍꯥꯟꯈꯩ ꯇꯧꯗꯕ ꯃꯑꯣꯡ ꯑꯃ ꯎꯕꯗꯨꯗ ꯊꯣꯏꯕ ꯌꯥꯝꯅ ꯉꯛꯅ ꯈꯜꯂꯝꯃꯤ꯫ ꯀꯔꯤꯅꯣꯅꯦ ꯉꯁꯤꯁꯤꯕꯣ? ꯑꯩꯒꯤ ꯅꯨꯄꯤ ꯁꯦꯅꯨꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯕꯖꯥꯠꯂ ꯏꯗꯣꯝꯆꯥꯒ ꯆꯥꯛꯀ ꯊꯣꯡꯃꯤꯟꯅꯔꯝꯃꯤꯁꯤꯕꯣ ꯍꯥꯏꯅ ꯈꯟꯗꯨꯅ ꯊꯣꯏꯕꯅ ꯏꯗꯣꯝꯆꯥ ꯆꯥꯛ ꯂꯣꯏꯔꯕꯣ? ꯑꯩ ꯆꯥꯔꯒꯦ꯫ ꯍꯣꯏ ꯂꯣꯏꯔꯦ ꯏꯕꯨꯡꯉꯣ, ꯉꯁꯤꯗꯤ ꯁꯦꯅꯨꯅ ꯊꯣꯡꯉꯤ꯫ ꯁꯦꯅꯨꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯕꯅꯤ, ꯅꯪꯒꯤ ꯆꯥꯛ ꯊꯤꯔꯒꯦ ꯏꯕꯨꯡꯉꯣ꯫ ꯁꯦꯅꯨ ꯃꯄꯨꯔꯣꯏꯕ ꯊꯣꯏꯕꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯩ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩꯅ ꯉꯍꯥꯟꯈꯩ ꯇꯧꯔꯤꯕꯁꯤꯡꯗꯣ ꯉꯁꯤꯗꯒꯤ ꯍꯥꯟꯅꯒꯨꯝ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯁꯤ꯫ ꯃꯈꯨꯔꯥꯗꯨꯁꯨ ꯆꯥꯛ ꯆꯥꯕ ꯆꯪꯂꯛꯂꯝꯃꯤ꯫ ꯁꯦꯅꯨꯅ ꯈꯨꯔꯥ ꯑꯩ ꯂꯥꯟꯈ꯭ꯔꯦ, ꯅꯃꯧꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯃꯝꯃꯤ꯫ ꯊꯣꯏꯕꯅ ꯅꯨꯄꯤ, ꯅꯪꯅ ꯁꯨꯝꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯤꯀꯨꯞꯁꯤꯕꯨꯅꯤ ꯑꯩꯅ ꯉꯥꯏꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯗꯨꯅ ꯁꯦꯅꯨ ꯃꯧ ꯑꯣꯏꯕꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯇꯧꯔꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯟꯅꯒꯤ ꯃꯤꯋꯥ ꯉꯥꯡꯕ ꯂꯝꯀꯦꯠ ꯂꯝꯍꯩꯕꯤ ꯃꯧꯗꯨ ꯑꯣꯏꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯁꯦꯅꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯗꯨꯅ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯗꯣꯝꯆꯥ, ꯃꯈꯨꯔꯥ, ꯂꯩꯀꯥꯏꯒꯤ ꯃꯧꯁꯤꯡꯒ ꯂꯣꯏꯅꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫ ꯈꯨꯟꯗꯨꯒꯤ ꯆꯥꯎꯈꯠꯄ ꯌꯥꯅꯅꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯇꯧꯗꯨꯅ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤꯁꯤꯡꯗ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯀꯌꯥ ꯄꯤꯕꯤꯗꯨꯅ ꯂꯩꯀꯥꯏ ꯑꯁꯤꯕꯨ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯂꯩꯀꯥꯏꯅ ꯊꯣꯏꯕ ꯑꯃꯗꯤ ꯁꯦꯅꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯈꯤ꯫